ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯤꯡꯂꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯍꯌꯦꯡꯒꯤꯗꯃꯛ ꯑꯋꯥꯠꯄꯅ ꯊꯜꯂꯕ ꯂꯥꯏꯔꯕꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯍꯣꯠꯅꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯊꯋꯥꯏ ꯃꯆꯥ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯐꯥꯎꯕ ꯆꯤꯟꯕꯥꯟꯗ ꯂꯦꯞꯇꯅ ꯁꯣꯟꯈꯤꯅꯤ꯫ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯣꯛꯇ ꯁꯝ ꯐꯥꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯕ ꯄꯟꯊꯧ ꯃꯥꯒꯤꯗꯃꯛ ꯂꯩꯈꯤꯒꯅꯤ ꯄꯨꯟꯁꯤ ꯑꯁꯤꯅ꯫ ꯍꯣꯠꯅꯈꯤꯅꯤ ꯂꯥꯏꯔꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯛ ꯆꯠꯊꯣꯛꯅꯈꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯌꯨꯝꯗ ꯍꯜꯂꯛꯅꯔꯤ꯫ ꯂꯧꯕꯨꯛ ꯀꯨꯝꯃꯨꯕ ꯀꯌꯥꯁꯨ ꯄꯨꯟꯅ ꯄꯨꯟꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯍꯜꯂꯛꯅꯔꯤ꯫ ꯊꯥꯖꯁꯨ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯃꯅꯦꯁꯤꯡꯒ ꯂꯧꯕꯨꯛ ꯀꯨꯝꯂꯨꯕꯗꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯥꯖꯒꯤ ꯃꯄꯥꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗꯨ ꯍꯦꯛ ꯊꯦꯡꯅꯩ꯫ ꯃꯄꯥ ꯎꯕꯗ ꯊꯥꯖꯅ ꯅꯣꯛꯂꯒ, "ꯕꯥꯕꯥ, ꯉꯁꯤꯗꯤ ꯊꯕꯛ ꯍꯜꯂꯛꯄ ꯌꯥꯝ ꯉꯜꯂꯤꯅ?" "ꯉꯁꯤꯗꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯦ, ꯑꯗꯨꯅ ꯉꯟꯅ ꯍꯜꯂꯛꯑꯕꯅꯦ꯫ ꯂꯝꯕꯤꯁꯨ ꯁꯥꯡꯕꯅꯤꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯥꯛ ꯆꯥꯗꯧꯒꯤ ꯇꯧꯕꯒꯗꯣ ꯌꯥꯎꯗꯈꯩ ꯂꯥꯛꯂꯕꯅꯦ." "ꯑꯩꯒꯤꯁꯨ ꯈꯨꯂꯪꯒꯤ ꯁꯦꯜ ꯐꯪꯉꯤ꯫ ꯌꯨꯝ ꯌꯧꯔꯒ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯔꯤꯅ ꯌꯦꯡꯉꯨꯔꯁꯦ." ꯊꯥꯖꯒꯤ ꯃꯃꯥꯟꯅꯕꯤ ꯀꯨꯁꯨꯝꯅ ꯏꯔꯥꯡ ꯂꯥꯡꯈꯩ ꯍꯥꯏꯔꯛꯏ꯫ "ꯊꯥꯖ, ꯅꯣꯏ ꯄꯥꯕꯒ ꯄꯨꯟꯅ ꯉꯁꯤꯗꯤ ꯌꯦꯜꯂ ꯉꯥꯅꯨꯔ ꯑꯃ ꯊꯣꯡꯂꯒ ꯆꯥꯁꯤꯔꯥ? ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯁꯦ꯫ ꯉꯁꯤꯗꯤ ꯄꯥꯕꯁꯨ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯒꯤ ꯁꯦꯝ ꯁꯥꯕꯗ ꯋꯥꯔꯅꯤ꯫ ꯏꯕꯥꯅꯤꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯏ, ꯌꯨꯝ ꯐꯥꯎ ꯌꯧꯕ ꯅꯠꯇꯦ꯫ ꯍꯣꯔꯦꯟ ꯊꯦꯡꯉꯅꯤꯌꯦ ꯍꯤꯟꯖꯥꯡ ꯂꯣꯏꯕꯗꯗꯤ." "ꯑꯁ, ꯑꯩꯅꯗꯤ ꯉꯁꯤ ꯆꯥꯅꯤꯡꯂꯀꯥꯟꯗ." "ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯁꯤꯀꯣ?" ꯍꯣ, ꯍꯌꯦꯡꯗꯣ ꯐꯖꯅ ꯊꯣꯡꯂꯒ ꯆꯥꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯣꯏ, ꯏꯆꯥ ꯑꯅꯤꯒ ꯍꯥꯎꯅ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ." "ꯑꯗꯨꯗꯤ ꯊꯥꯖ, ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯅꯥꯀꯟꯗꯒꯤ ꯉꯥꯅꯨ ꯌꯥꯝ ꯂꯣꯏꯕꯗꯨꯗꯒꯤ ꯑꯃ ꯂꯩꯔꯒ ꯆꯥꯔꯁꯤ꯫ ꯑꯩꯗꯤꯅꯦ ꯅꯈꯣꯏ ꯄꯥꯕꯅ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯉꯦꯕ ꯌꯥꯝꯅ꯫ ꯍꯥꯎꯕꯅꯤꯀꯣ꯫ ꯑꯩꯗꯤ ꯍꯌꯦꯡ ꯃꯌꯥꯝ ꯆꯥꯗꯣꯏꯅꯤ." ꯀꯨꯁꯨꯝꯗꯣ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯤ꯫ ꯊꯥꯖ ꯃꯄꯥ ꯃꯆꯥꯗꯤ ꯅꯣꯛꯂꯒ ꯇꯥꯔꯤ꯫ ꯀꯨꯁꯨꯝꯒꯤ ꯊꯣꯡꯒꯥꯟꯁꯨ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯄꯥ ꯃꯆꯥꯁꯨ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯏꯔꯨꯖ ꯃꯥꯏꯊ ꯇꯧꯗꯨꯅ ꯊꯥꯖꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯟꯅ ꯃꯃꯥꯁꯨ ꯂꯩꯈꯤꯗꯕꯅ ꯃꯄꯥꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯅꯤ꯫ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯀꯨꯁꯨꯝꯗꯨ ꯆꯥꯛꯈꯨꯝꯗ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯃꯅꯥ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯇꯧꯔꯛꯏ꯫ ꯃꯕꯨꯡꯁꯨ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯕꯅꯤ꯫ ꯁꯅꯥꯌꯥꯏꯅ, "ꯏꯃꯥ, ꯍꯌꯦꯡꯗꯤ ꯊꯥꯖ ꯍꯣꯏꯗ ꯉꯥꯅꯨ ꯆꯥꯅꯤ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏ ꯏꯆꯟꯁꯦ ꯉꯥꯅꯨ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕ ꯀꯨꯏꯔꯝꯅꯦ꯫ ꯍꯌꯦꯡꯗꯤ ꯉꯥꯅꯨ ꯐꯖꯕ ꯑꯃ ꯂꯩꯕꯤꯔꯒ ꯊꯥꯖ ꯍꯣꯏꯗ ꯑꯝꯇ ꯊꯥꯈꯤꯕ ꯇꯥꯔꯤ꯫ ꯃꯕꯨꯛ ꯀꯥꯏꯈꯤ ꯃꯥꯏ ꯆꯥꯖꯔꯨꯔꯁꯅꯤ꯫ ꯑꯩꯒꯤ ꯊꯤꯜꯂꯛꯄ ꯀꯥꯎꯔꯗꯤꯕ ꯀꯌꯥ ꯅꯨꯡꯉꯥꯏꯔꯤ ꯌꯦꯡꯉꯨ." "ꯃꯥꯗꯤ ꯆꯥꯔꯝꯗꯥꯏꯗ ꯃꯤ ꯍꯦꯛꯇ ꯀꯥꯎꯒꯟꯕꯅꯤ꯫ ꯑꯗꯨꯅ ꯊꯣꯡꯗ꯭ꯔꯤꯉꯩꯗꯒꯤ ꯍꯥꯟꯅꯅꯦ ꯁꯪꯉꯒ ꯂꯩꯔꯨꯆꯣ." "ꯍꯦꯔꯥ, ꯏꯆꯥ ꯅꯨꯄꯤꯅ ꯀꯥꯎꯔꯁꯨ ꯊꯥꯖꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯔꯛꯁꯅꯤ ꯀꯩꯗꯧꯔꯒꯦ? ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯊꯤꯜꯂꯛꯏꯗꯨꯅꯤ꯫ ꯅꯣꯏꯁꯤꯃ ꯑꯩꯒꯤ ꯏꯆꯥꯇꯣꯝꯕꯤꯁꯤꯗ ꯉꯥꯡꯕ ꯌꯥꯔꯦꯅ ꯍꯦꯛꯇ ꯉꯥꯡꯕꯤ꯫ ꯏꯆꯥꯇꯣꯝꯕꯤ, ꯁꯦ ꯁꯧꯒ꯭ꯔꯤꯁꯦ ꯑꯝꯇ ꯃꯜꯂꯛꯎꯁꯦ." "ꯍꯩꯃꯥ, ꯀꯩꯅꯣ ꯁꯤꯅ ꯃꯃꯤꯠꯁꯦ ꯃꯊꯛꯇ ꯑꯗꯨꯝ ꯌꯦꯡꯈꯠꯂ ꯂꯩꯔꯤꯁꯤꯅ? ꯃꯊꯛꯇ ꯀꯔꯤ ꯂꯩꯒꯦ ꯅꯪꯕꯣ?" "ꯏꯆꯥꯇꯣꯝꯕꯤ, ꯏꯕꯦꯝꯃ, ꯍꯩ ꯀꯨꯁꯨꯝ." "ꯍꯦ, ꯑꯩꯁꯤꯕꯨ ꯅꯣꯏ ꯅꯄꯥꯒꯤ ꯀꯨꯁꯨꯝꯂꯣ? ꯀꯧꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ!" ꯈꯪꯍꯧꯗꯅ ꯇꯧꯈꯠꯂꯛꯄ ꯃꯇꯧꯗ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯗꯨ ꯈꯪꯁꯨ ꯈꯪꯂꯦ꯫ ꯉꯛꯅꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ "ꯏꯆꯟ, ꯀꯩꯗꯧꯔꯒꯦ? ꯃꯁꯥꯒꯁꯦ ꯊꯤꯛꯇꯣꯔꯛꯏꯅꯤ꯫ ꯏꯃꯥ, ꯃꯥꯒꯤꯁꯦ ꯃꯨꯠꯀꯤ ꯊꯋꯥꯏꯒ ꯆꯪꯉꯖꯥꯠꯂꯣ? ꯑꯁ, ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯕꯣ." "ꯇꯥꯅꯤꯡꯗꯦ ꯍꯦ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯊꯋꯥꯏ ꯆꯪꯕꯅꯣ? ꯏꯕꯦꯝꯃ, ꯏꯆꯥꯇꯣꯝꯕꯤ, ꯏꯃꯥꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ?" ꯀꯨꯁꯨꯝꯗꯣ ꯃꯈꯥꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯛꯏ꯫ ꯑꯍꯨꯝꯗꯨꯗꯤ ꯀꯥꯏꯗꯅ ꯆꯦꯟꯊꯣꯛꯅꯩ꯫ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯀꯨꯁꯨꯝꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯤ꯫ ꯑꯣꯜꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯑꯒ ꯑꯃꯨꯛ ꯐꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯣꯏꯗ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯄꯥꯅ, "ꯏꯆꯥꯇꯣꯝꯕꯤꯁꯦ ꯑꯩꯈꯣꯏꯗ ꯐꯥꯒꯤ ꯇꯧꯔꯤ ꯃꯥꯜꯂꯤꯍꯦ." "ꯅꯠꯇꯦ, ꯀꯔꯤ ꯐꯥꯒꯤ ꯈꯨꯇꯧꯅꯣꯗꯨꯕꯣ? ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯂꯨꯔꯦꯅꯦ." "ꯍꯦ ꯂꯋꯥꯏꯇꯥꯡ, ꯑꯩꯅ ꯇꯧꯔꯤꯁꯤ ꯐꯥꯒꯤꯅꯤ ꯈꯜꯂꯕ꯭ꯔꯥ? ꯍꯥ? ꯑꯁꯨꯛ ꯂꯥꯞꯅ ꯑꯩꯅ ꯂꯥꯛꯏꯁꯤ ꯐꯥꯒꯤ ꯇꯧꯅꯕ꯭ꯔꯥ? ꯁꯤꯗꯤ ꯃꯔꯣꯟ ꯑꯃ ꯇꯧꯏꯅ꯫ ꯃꯈꯣꯏ ꯃꯄꯥ, ꯃꯥꯒꯤꯁꯤꯕꯨ
ꯍꯦꯂꯣꯏꯒ ꯆꯪꯉꯤꯕ ꯍꯥꯏꯗꯨꯔꯅꯤ ꯑꯩꯅ ꯃꯥꯏꯕꯅꯤꯅ ꯍꯪꯉꯛꯎ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯁꯨ ꯈꯪꯗꯦ ꯑꯁ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕꯣ ꯉꯥꯅꯨ ꯆꯥꯒꯦ ꯉꯥꯅꯨ ꯄꯤꯌꯣ ꯉꯥꯅꯨꯗꯣ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯉꯦ ꯁꯣꯏꯗ꯭ꯔꯦ ꯏꯃꯥ ꯕꯥꯕꯥ ꯏꯆꯟꯒꯤꯁꯦ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯃꯥꯅ ꯂꯧꯕꯨꯛ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯅꯠꯇ꯭ꯔꯥ ꯉꯥꯅꯨ ꯆꯥꯅꯤꯡꯉꯤꯅ ꯑꯗꯨꯝ ꯉꯪꯗ ꯂꯩꯕꯗꯣ ꯃꯥꯒꯤꯁꯦ ꯂꯧꯕꯨꯛꯇꯒꯤ ꯍꯤꯡꯆꯥꯕꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯃꯅꯤ ꯀꯔꯥꯏꯅꯣ ꯉꯥꯅꯨ ꯄꯤꯔꯛꯑꯣ ꯑꯩꯅ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯊꯨꯅ ꯄꯤꯔꯛꯑꯣ ꯅꯠꯇꯗꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯅꯀꯣꯛꯇꯣ ꯐꯨꯛꯇꯠꯂꯒ ꯂꯣꯏꯅ ꯆꯥꯊꯣꯛꯀꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯀꯣꯛꯇꯒ ꯄꯥꯏꯁꯤꯜꯂꯤ ꯃꯄꯥꯅ ꯆꯥꯕꯤꯒꯅꯨ ꯆꯥꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤ ꯆꯥꯈ꯭ꯔꯕꯗꯤ ꯀꯃꯥꯏ ꯍꯤꯡꯅꯤ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯍꯦ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯒꯤ ꯀꯗꯥꯏꯅ ꯄꯤꯔꯛꯑꯣ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯉꯥꯅꯨꯅꯣ ꯉꯥꯅꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯍꯥꯟꯅ ꯆꯥꯕ ꯇꯥꯔꯦ ꯆꯥꯔꯒꯦ ꯏꯁ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯍꯩ ꯆꯪꯁꯤꯜꯂꯛꯀꯅꯨ ꯑꯣ ꯄꯤꯔꯒꯦ ꯅꯪꯒꯤ ꯉꯥꯅꯨꯗꯣ ꯍꯧꯖꯤꯛ ꯊꯤꯍꯜꯂꯨꯒꯦ ꯕꯥꯕꯥ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯕꯅ ꯐꯠꯇ꯭ꯔꯣ ꯁꯤꯗꯤ ꯏꯆꯟꯒꯤꯁꯦ ꯐꯤꯕꯝ ꯑꯃꯗꯤ ꯇꯥꯔꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯍꯣꯏꯅꯦ ꯀꯅꯥ ꯀꯧꯔꯤ ꯇꯧꯔꯤꯁꯤꯗꯤ ꯃꯈꯥ ꯂꯩꯀꯥꯏꯗ ꯍꯅꯨꯕ ꯊꯤꯅꯨꯕ ꯑꯃ ꯂꯩꯕꯗꯨꯁꯨ ꯁꯤꯔꯨꯝ ꯅꯥꯔꯨꯝꯕꯅꯤꯅꯦ ꯅꯨꯃꯤꯗꯥꯡꯅꯤ ꯃꯤꯠ ꯎꯔꯣꯏꯅ ꯆꯠꯁꯤ ꯌꯥꯔꯣꯏꯅꯦ ꯈꯨꯟꯖꯤꯟꯗꯅꯦ ꯑꯃꯥꯏꯕ ꯄꯥꯈꯪ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯧꯔꯨꯔꯣ ꯃꯩ ꯑꯃ ꯄꯥꯏꯔꯒ ꯆꯠꯂꯨꯁꯤ ꯏꯕꯨꯡꯉꯣ ꯅꯪꯅꯅꯦ ꯊꯪꯅꯕ ꯌꯨꯝꯁꯤꯗꯒꯤ ꯉꯥꯅꯨ ꯑꯃ ꯂꯧꯔꯨꯔ ꯆꯠꯂꯨ ꯁꯦꯜꯒ ꯍꯌꯦꯡ ꯄꯤꯒꯦ ꯍꯥꯏꯌꯨ ꯑꯍꯣꯏ ꯏꯃꯥ ꯀꯨꯁꯨꯝꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯤ ꯃꯄꯥꯁꯨ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯁꯅꯌꯥꯏꯁꯨ ꯆꯦꯜꯂꯒ ꯉꯥꯅꯨ ꯑꯃ ꯂꯧꯔꯒ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯂꯒ ꯁꯦꯝꯂꯤ ꯀꯨꯁꯨꯝꯗꯨ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯏ ꯀꯥꯗ ꯑꯃꯨꯛ ꯁꯟ ꯁꯥꯔꯒ ꯂꯥꯛꯏ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯤ ꯁꯦꯟꯅꯕꯗ ꯃꯀꯣꯛ ꯉꯥꯎꯈꯠꯂꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯒ ꯑꯃꯥꯏꯕꯗꯨꯒꯁꯨ ꯂꯥꯛꯂꯔꯦ ꯃꯥꯡꯒꯣꯜꯗ ꯀꯨꯁꯨꯝꯗꯨ ꯐꯛ ꯃꯆꯥ ꯑꯃꯗ ꯐꯝꯍꯜꯂꯤ ꯃꯃꯥꯡꯗꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯄꯥꯈꯪ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨ ꯐꯝꯂꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯈꯪꯂꯦ ꯍꯤꯡꯆꯥꯕꯤ ꯆꯪꯕꯅꯤ ꯍꯥꯏꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯃ ꯂꯩꯕꯗꯨꯅꯤꯅꯦ ꯃꯥꯒꯤ ꯅꯨꯡꯁꯤꯠꯁꯦ ꯀꯟꯈ꯭ꯔꯕ ꯅꯍꯥꯟꯇꯁꯨ ꯑꯉꯥꯡ ꯑꯃꯗ ꯆꯪꯗꯅ ꯂꯧꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯉꯁꯤꯅ ꯁꯣꯝꯗ ꯑꯃꯨꯛ ꯌꯧꯔꯦꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯈꯜꯂꯕꯅꯤ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯃꯥꯜꯂꯦꯗꯅ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯥꯅꯤꯡꯉꯦ ꯄꯨꯔꯛꯑෝ ꯑꯩ ꯄꯨꯛꯁꯦ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯦ ꯄꯨꯊꯣꯔꯛꯑꯣ ꯁꯅꯌꯥꯏꯁꯨ ꯁꯪꯒꯣꯏꯗ ꯍꯤꯟꯖꯥꯡ ꯊꯣꯡꯅ ꯂꯧꯔꯛꯏ ꯂꯣꯏꯗ꯭ꯔꯤꯌꯦ ꯍꯧꯖꯤꯛꯇ ꯍꯥꯞꯆꯟꯕꯗ ꯉꯥꯏꯔꯤ ꯃꯨꯟꯗ꯭ꯔꯗꯤ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣ ꯑꯁ ꯑꯩꯗꯤ ꯉꯥꯏꯕ ꯋꯥꯏ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯊꯨꯅ ꯄꯨꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯔꯒꯦ ꯀꯥꯏꯅ ꯄꯨꯔꯛꯑꯣ ꯇꯣꯂꯦꯟꯅ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯣ ꯅꯪꯕꯣ ꯍꯤꯟꯖꯥꯡ ꯃꯨꯟꯗ꯭ꯔꯗꯤ ꯅꯈꯣꯡ ꯍꯥꯝꯗꯅꯤꯅꯦ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯣ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗꯒ ꯐꯝꯂꯛꯀꯅꯣ ꯑꯁ꯭ꯋꯥꯏꯗ ꯂꯥꯞꯅ ꯐꯝꯈꯣ ꯆꯠꯂꯣ ꯃꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯍꯧꯖꯤꯛ ꯂꯥꯏꯔꯣꯜ ꯁꯣꯟꯗꯔ ꯉꯥꯎꯔ ꯆꯠꯀꯦꯔꯣ ꯆꯥꯅꯤꯡꯕ ꯍꯤꯟꯖꯥꯡꯒ ꯆꯥꯗꯈꯩ ꯅꯀꯣꯛ ꯉꯥꯎꯔ ꯂꯩꯅꯤ ꯅꯪ ꯉꯁꯤ ꯇꯥꯅꯤꯡꯗꯦ ꯑꯩ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯅꯤꯡꯗꯦ ꯁꯨꯡꯇꯥ ꯇꯥꯅꯤꯡꯗꯦ ꯍꯦ ꯍꯅꯨꯕꯤ ꯁꯤꯒꯤ ꯑꯃꯥꯏꯕ ꯄꯥꯈꯪꯁꯤ ꯇꯥꯟꯊꯣꯛꯀꯣ ꯏꯁ ꯑꯩꯉꯣꯟꯗꯒ ꯍꯅꯨꯕꯤ ꯀꯥꯏꯅ ꯑꯃꯥꯏꯕ ꯏꯕꯨꯡꯉꯣ ꯃꯁꯤꯗ ꯆꯪꯉꯤꯕ ꯍꯤꯡꯆꯥꯕꯤꯁꯦ ꯀꯅꯥꯅꯣꯅꯦ ꯃꯁꯛꯇꯨ ꯈꯪꯂꯗꯤ ꯍꯧꯖꯤꯛꯃꯛ ꯆꯦꯟꯖꯜꯂꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯨꯒꯦꯅꯦ ꯑꯗꯨꯁꯨ ꯇꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦꯗꯩꯅꯦ ꯃꯥꯅ ꯍꯧꯖꯤꯛ ꯉꯥꯡꯂꯤꯁꯤ ꯋꯥꯈꯜ ꯇꯥꯔꯀꯥꯟꯗ ꯀꯔꯤꯁꯨ ꯈꯪꯂꯔꯣꯏꯗꯧꯅꯤ ꯑꯗꯨꯅ ꯁꯥꯎꯔꯨꯅꯨ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤ ꯍꯦꯛꯇ ꯀꯥꯡꯒꯦ ꯇꯧꯋꯦꯕ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯦ ꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯨ ꯑꯩ ꯃꯅꯨꯡꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨ ꯏꯆꯥꯅꯨꯄꯥꯅ ꯍꯤꯟꯖꯥꯡ ꯊꯣꯡꯂꯤꯁꯦ ꯑꯝꯇ ꯌꯦꯡꯖꯜꯂꯨꯈꯤꯒꯦ ꯆꯥꯅꯤꯡꯉꯦꯗꯅ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯅꯤ ꯍꯣꯏ ꯌꯦꯡꯕꯤꯌꯨꯔꯣ ꯇꯣꯂꯦꯟꯗꯨ ꯃꯃꯥꯡꯗ ꯊꯝꯂꯕ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯁꯦꯡꯕꯗꯨꯗ ꯍꯥꯞꯂꯤꯕ ꯇꯥꯏꯔꯦꯟꯗꯨ ꯄꯥꯏꯗꯨꯅ ꯃꯁꯥꯗ ꯆꯥꯏꯊꯣꯛꯆꯩ ꯑꯗꯨꯒ ꯃꯥꯒꯤ ꯈꯥꯎꯗꯨꯗꯒꯤ ꯂꯥꯡꯊ꯭ꯔꯩ ꯃꯅꯥ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯀꯨꯁꯨꯝꯗ ꯄꯤꯔꯛꯏ ꯁꯦ ꯁꯤ ꯆꯥꯁꯜꯂꯨ ꯀꯩꯅꯣ ꯁꯤꯕꯣ ꯑꯍꯥꯎꯕꯗꯧꯅ ಚಾವ್ ꯍꯥꯏꯁꯤꯕꯨ ꯆꯥꯅꯤꯡꯗꯦ ꯅꯪ ꯍꯦꯛ ꯆꯥꯎ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯇꯥꯟꯊꯣꯛꯀꯅꯤ ꯅꯪꯅ ꯇꯥꯜꯂꯁꯨ ꯑꯩꯗꯤ ꯆꯠꯂꯣꯏ ꯉꯁꯤ ꯇꯥꯟꯈ꯭ꯔꯁꯨ ꯍꯌꯦꯡ ꯑꯃꯨꯛ ꯆꯪꯅꯤ ꯑꯩꯅ ꯆꯥꯅꯤꯡꯉꯤꯕꯁꯦ ꯆꯥꯗ꯭ꯔꯤꯉꯩ ꯂꯦꯝꯅ ꯁꯨꯡꯇꯣꯛꯇꯣꯛꯑꯣꯏ ꯅꯪꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯣꯏ ꯈꯪꯅ ꯄꯤꯔꯤꯕꯅꯤꯅ ꯑꯩꯅ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯀꯩꯁꯨ ꯆꯥꯍꯜꯂꯣꯏ ꯅꯪꯅ ꯆꯥꯗꯧꯗꯨ ꯆꯥꯔꯒ ꯊꯨꯅ ꯑꯗꯨꯝ ꯍꯟꯈꯣ ꯑꯩꯁꯨ ꯊꯧ ꯌꯥꯝꯕꯖꯥꯠꯅꯤ ꯉꯔꯥꯡꯗꯒꯤ ꯇꯨꯝꯂꯛꯇ꯭ꯔꯤꯕꯅꯤꯀꯣ ꯑꯩꯁꯦ ꯑꯗꯨꯅ ꯃꯔꯩ ꯃꯔꯥ ꯇꯧꯔ ꯂꯩꯒꯅꯨ ꯁꯠ ꯆꯥꯔꯒꯅꯦ ꯐꯠ ꯍꯟꯈꯤꯗꯧꯕ ꯈꯪꯉꯕ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯉꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯅꯦ ꯑꯩ ꯁꯥꯎꯔꯛꯑꯒꯦ ꯊꯨꯅ ꯄꯨꯔꯛꯑꯣ ꯑꯩ ꯆꯥꯔꯒꯦ ꯄꯨꯔꯛꯑꯣ ꯆꯥꯔꯒꯦ ꯍꯥꯏꯕꯅꯦ ꯀꯨꯁꯨꯝ ꯂꯥꯎ ꯈꯣꯡꯕ ꯍꯦꯟꯃꯟꯕꯗꯨꯗ ꯍꯤꯟꯖꯥꯡ ꯑꯗꯨ ꯃꯨꯟꯗꯈꯩ ꯂꯥ ꯂꯥꯇꯣꯟ ꯑꯃꯗ ꯍꯥꯞꯄꯒ ꯃꯃꯥꯡꯗ ꯊꯝꯃꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯊꯣꯡꯕ ꯃꯨꯟꯗ꯭ꯔꯤꯕ ꯉꯥꯅꯨꯗꯨ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯆꯥꯕꯒꯨꯝ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯆꯤꯛꯇꯨꯅ ꯆꯥꯔꯤ ꯁꯅꯌꯥꯏꯅ ꯃꯄꯥꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯕꯥꯕꯥ
ꯃꯨꯟꯁꯨ ꯃꯨꯟꯗꯅ ꯆꯥꯔꯤꯁꯦ ꯍꯥꯎꯖꯥꯠꯂꯣ ꯑꯩꯗꯤ ꯃꯥꯏ ꯈꯨꯆꯥꯁꯤ ꯎꯕꯗ ꯀꯤꯕꯨ ꯀꯤꯁꯜꯂꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯩ ꯅꯆꯨꯟ ꯅꯨꯄꯤꯁꯤꯅ ꯋꯥꯈꯜ ꯇꯥꯗꯈꯩ ꯍꯤꯡꯆꯥꯕꯤ ꯆꯪꯗꯅ ꯂꯩꯔꯤꯁꯤꯗ ꯀꯤꯔꯦ ꯈꯨꯟꯅꯤꯡꯁꯤꯅ ꯍꯟꯖꯤꯜꯂꯛꯇꯅ ꯁꯨꯃꯥꯡꯗ ꯊꯔꯣ ꯑꯣꯟꯊꯅꯤ ꯅꯪ ꯑꯣꯛꯇꯦ ꯑꯩ ꯑꯣꯛꯇꯦ ꯍꯥꯞꯄꯣ ꯈꯔꯒ ꯍꯥꯞꯄꯣ ꯈꯔꯒ ꯍꯥꯞꯈꯣ ꯑꯣꯛꯅꯕ ꯄꯤꯖꯈꯤꯗꯧꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯟꯖꯟꯅꯒ ꯂꯥꯛꯄ ꯉꯝꯄꯣꯠꯇꯦ ꯁꯅꯌꯥꯏꯅ ꯈꯥꯡꯗꯣ ꯄꯥꯏꯔꯒ ꯂꯥꯗꯨꯗ ꯖꯣꯔꯣ ꯂꯥꯎꯅ ꯍꯦꯛꯇ ꯍꯩꯊꯩ ꯃꯇꯧꯗꯣ ꯇꯣꯂꯦꯟꯁꯨ ꯁꯅꯌꯥꯏꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯌꯥꯒ ꯏꯍꯤ ꯍꯤꯒꯠꯂꯒ ꯁꯅꯌꯥꯏꯅ ꯁꯤꯅ ꯐꯔꯦ ꯑꯣꯛꯇꯦ ꯍꯥꯏꯔꯔꯣꯏ ꯆꯥꯖꯔꯁꯅꯤ ꯃꯨꯟꯁꯨ ꯃꯨꯟꯗꯕꯁꯦ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯈꯣꯡꯒꯁꯨ ꯂꯣꯏ ꯆꯤꯈꯥꯏꯒꯦ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯋꯦ ꯍꯥꯎꯔꯝꯃꯅꯤ ꯑꯍꯤꯡꯕ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯣꯂꯦꯟꯅ ꯃꯣꯏꯗꯤ ꯋꯥꯈꯜ ꯇꯥꯕ ꯅꯠꯇꯦ ꯏꯅꯦ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯍꯥꯏꯁꯤꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯗ ꯍꯤꯡꯆꯥꯕꯤꯅꯤ ꯑꯣꯟꯗꯣꯏꯁꯦ ꯃꯣꯏꯅ ꯆꯥꯗꯧꯕꯗꯣ ꯆꯥꯈ꯭ꯔꯀꯥꯟꯗ ꯐꯔꯛꯇꯣꯏꯅꯤ ꯆꯥꯕ ꯄꯦꯜꯂ ꯃꯥꯜꯂꯦꯍꯦ ꯃꯕꯨꯛꯀ ꯅꯥꯟꯈ꯭ꯔꯦ ꯃꯃꯥꯏꯒ ꯏꯇꯩ ꯇꯩꯔꯒ ꯀꯨꯁꯨꯝꯗꯨ ꯃꯕꯨꯛꯇ ꯅꯥꯟꯗꯨꯅ ꯂꯩ ꯃꯈꯨꯠꯇꯨꯁꯨ ꯍꯥꯝꯕ ꯅꯠꯇꯦ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯇꯣꯂꯦꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯒꯦ ꯃꯥꯅ ꯆꯥꯕꯒꯤ ꯁꯤꯡꯁꯦ ꯂꯣꯏꯅ ꯈꯨꯝꯖꯤꯟꯕꯤꯔꯛꯑꯣ ꯊꯣꯡꯒꯥꯟꯗ ꯊꯥꯗꯣꯛꯀꯗꯧꯅꯤ ꯍꯣꯏ ꯏꯅꯦ ꯈꯣꯝꯖꯤꯜꯂꯛꯀꯦ ꯇꯣꯂꯦꯟꯅ ꯂꯥꯏꯔꯣꯜ ꯁꯣꯜꯂꯒ ꯇꯥꯏꯔꯦꯟ ꯃꯅꯥꯗꯨꯅ ꯀꯨꯁꯨꯝꯗ ꯈꯤꯛꯆꯜꯂꯤ ꯂꯪꯊ꯭ꯔꯩ ꯃꯅꯥꯗꯨꯗꯁꯨ ꯁꯣꯜꯂꯒ ꯀꯨꯁꯨꯝꯒꯤ ꯃꯌꯥꯗꯨꯗ ꯏꯟꯖꯜꯂꯤ ꯍꯥꯟꯅ ꯆꯥꯋꯣ ꯌꯥꯗꯕꯗꯨ ꯃꯁꯥꯅ ꯈꯪꯅ ꯃꯌꯥ ꯀꯥꯊꯣꯔꯛꯂꯒ ꯁꯥꯏꯈꯤ ꯇꯣꯂꯦꯟꯁꯨ ꯂꯥꯗ ꯌꯥꯎꯕ ꯑꯔꯦꯝꯕ ꯈꯔꯗꯨ ꯊꯣꯡꯒꯥꯟꯗ ꯊꯥꯗꯣꯛꯂꯨꯔꯒ ꯆꯪꯂꯛꯏ ꯀꯨꯁꯨꯝꯗ ꯋꯥꯈꯜ ꯇꯥꯔꯛꯄꯗꯧꯅ ꯃꯈꯨꯠꯇ ꯇꯩꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯈꯨꯠꯇꯒ ꯀꯣꯏꯇꯩ ꯇꯩꯔꯤꯁꯤꯅ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯍꯧꯗꯥꯏꯅꯦ ꯃꯥꯡꯒꯣꯜꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯑꯩꯅꯒ ꯐꯛꯇ ꯏꯊꯟꯇ ꯐꯝꯃꯤꯁꯤꯅ ꯇꯥꯆꯧ ꯄꯥꯕ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯁꯨꯝ ꯌꯦꯡ ꯂꯩꯗꯨꯕꯣ ꯇꯣꯂꯦꯟꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯤꯡꯆꯥꯕꯤ ꯆꯪꯗꯅ ꯐꯤꯕꯝ ꯑꯃ ꯇꯥꯔꯨꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯏꯃꯥ ꯑꯁꯦꯡꯕꯒꯤ ꯑꯩꯁꯦ ꯍꯤꯡꯆꯥꯕꯤ ꯆꯪꯉꯤꯔꯣ ꯆꯪꯕꯒꯤ ꯅꯠꯇ꯭ꯔꯣ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯁ ꯑꯣꯟꯊꯣꯛ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯃꯥꯏꯕꯁꯤꯁꯨ ꯈꯨꯟꯖꯤꯟꯒꯤ ꯃꯁꯛ ꯐꯖꯕꯗꯨꯅꯤꯅꯦ ꯑꯁ ꯑꯩꯗꯤ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦꯗ ꯏꯅꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝ ꯇꯧꯔꯦ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯗꯈꯤꯅꯥ ꯀꯠꯈꯤꯒꯦ ꯏꯕꯦꯝꯃ ꯅꯈꯨꯠ ꯅꯁꯥꯗꯣ ꯍꯥꯝꯗꯣꯛꯂꯨꯔꯣ ꯁꯦ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕꯁꯤꯗꯅꯦ ꯗꯈꯤꯅꯥ ꯀꯠꯂꯨ ꯂꯥꯛꯑꯣꯁꯦ ꯏꯃꯥ ꯑꯁꯤ ꯅꯠꯇꯕ ꯃꯥꯏꯕ ꯑꯃ ꯀꯧ ꯌꯥꯗ꯭ꯔꯣ ꯀꯥꯏꯗꯩ ꯄꯥꯈꯪ ꯑꯣꯏꯅ ꯀꯧ ꯌꯦꯡꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯑꯩꯗꯤ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯏꯡꯗꯦ ꯅꯈꯨꯠꯁꯦ ꯁꯦꯡꯅ ꯍꯥꯝꯃꯨ ꯅꯃꯥꯏꯗꯒ ꯇꯩꯔꯤꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯎ ꯐꯤꯕꯝ ꯑꯃꯕꯨ ꯀꯥꯏꯔꯦꯅꯦ ꯅꯁꯛꯇꯨꯒ ꯉꯥꯅꯨꯒꯁꯨ ꯃꯨꯟꯗ꯭ꯔꯤꯉꯩꯗꯨꯗꯕꯨ ꯅꯪꯅ ꯃꯈꯣꯡꯒ ꯊꯥꯡꯒꯠꯂ ꯆꯤꯛꯄꯗꯣ ꯍꯤꯡꯆꯥꯕꯤ ꯑꯁꯦꯡꯕꯗ ꯑꯁꯦꯡꯕ ꯃꯥꯜꯂꯤ ꯏꯁ ꯑꯩꯕꯨ ꯍꯤꯟꯖꯥꯡ ꯃꯨꯟꯗꯕ ꯆꯥꯏ ꯀꯥꯏꯅ ꯌꯥꯔꯦ ꯏꯃꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯇꯥꯒꯨꯝ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯛꯑꯅꯨ ꯏꯁꯤꯡꯗꯣ ꯈꯔ ꯊꯥꯔꯛꯑꯣ ꯑꯣꯖꯥ ꯃꯥꯏꯕ ꯄꯥꯈꯪꯁꯦ ꯉꯥꯏꯔ ꯂꯩꯔꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯊꯥꯗꯣꯛꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯁꯛꯁꯦ ꯎꯕꯗ ꯁꯨꯝ ꯉꯥꯎꯁꯤꯜꯂꯛꯇꯧꯔꯦꯕ ꯑꯩ ꯃꯈꯨꯠ ꯍꯥꯝꯗꯣꯛꯄ ꯂꯣꯏꯔꯒ ꯁꯦꯜ ꯀꯠꯇꯨꯅ ꯐꯖꯔꯒꯦ ꯍꯥꯏꯅ ꯈꯣꯏꯔꯝꯃꯤ ꯇꯣꯂꯦꯟꯁꯨ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯏꯁ ꯉꯥꯛꯇꯪꯗꯤ ꯃꯤꯍꯨꯟꯒꯁꯦ ꯀꯣꯛꯇ ꯍꯨꯜꯂꯤꯅꯦ ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯁꯞꯇ꯭ꯔꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏꯍꯦ ꯏꯆꯟ ꯅꯪ ꯉꯁꯥꯏ ꯂꯧꯕꯨꯛꯇ ꯀꯩꯀꯩ ꯆꯥꯔꯦ ꯑꯗꯨꯗ ꯍꯜꯂꯛꯄꯗꯒꯤꯅꯦ ꯅꯪꯅ ꯉꯥꯅꯨ ꯆꯥꯅꯤꯡꯉꯤꯅ ꯑꯗꯨꯝ ꯁꯣꯜꯂꯤꯗꯣ ꯍꯧꯖꯤꯛ ꯆꯥꯏꯗꯨꯁꯨ ꯉꯥꯅꯨꯅꯦ ꯑꯗꯨꯁꯨ ꯊꯣꯡꯕꯗ ꯂꯣꯏꯗ꯭ꯔꯤꯕ ꯉꯁꯥꯏꯗꯣ ꯍꯩꯊꯥ ꯄꯣꯊꯥ ꯆꯥꯕꯗ ꯑꯩꯅꯅꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯉꯥꯅꯨꯗꯣ ꯃꯍꯤ ꯅꯪꯅ ꯊꯣꯡꯂꯒ ꯆꯥꯗ꯭ꯔꯗꯤ ꯋꯥꯕ ꯐꯔꯣꯏꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯗꯨꯗ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯊꯪꯅꯕ ꯂꯧꯕꯨꯛꯇ ꯁꯨꯕ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯕꯅꯤꯍꯦ ꯑꯗꯨ ꯆꯥꯔꯗꯤ ꯋꯥꯕ ꯊꯨꯅ ꯐꯅꯤꯅ ꯃꯥꯁꯨ ꯐꯥꯒꯤ ꯇꯧꯔꯛꯑꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯕꯅꯤꯅ ꯀꯩꯁꯨꯝ ꯈꯟꯖꯜꯂꯨꯗꯦ ꯉꯁꯥꯏ ꯍꯜꯂꯛꯄꯗꯒꯤ ꯑꯩꯒꯤ ꯊꯥꯖꯤꯟꯁꯦ ꯈꯔ ꯂꯦꯡꯕꯗꯤ ꯍꯧꯕꯅꯦꯕ ꯁꯨꯝ ꯅꯥꯔꯤꯔꯅ ꯈꯟꯗꯣꯛꯂꯨꯕꯅꯦꯕ ꯑꯩꯅ ꯃꯇꯨꯡꯗꯗꯤꯅꯦ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯨꯅꯨꯀꯣ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯆꯥꯅꯤ ꯑꯗꯨ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯤꯔꯨꯔꯅꯨ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯀꯥꯏꯁꯦ ꯁꯥꯊꯤꯈ꯭ꯔꯕ ꯖꯥꯠꯅꯤ ꯅꯁꯥꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯣꯏꯅꯦ ꯍꯥ ꯇꯥꯗꯦ ꯀꯣꯟꯅ ꯃꯥꯏꯕ ꯄꯥꯈꯪꯗꯨꯅ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯂꯛꯄꯗꯣ ꯑꯗꯨꯗ ꯈꯪꯅꯦ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯏꯗꯣ ꯑꯁ ꯈꯟꯖꯜꯂꯨꯔꯒ ꯌꯥꯝ ꯏꯀꯥꯏꯖꯩ ꯏꯃꯥ ꯃꯇꯨꯡꯗ ꯂꯝꯕꯤꯗ ꯊꯦꯡꯅꯔꯗꯤ ꯑꯩꯗꯤ ꯂꯣꯠꯂꯅꯤ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯐꯔꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯆꯥꯔꯤꯁꯤ ꯂꯣꯏꯁꯤꯜꯂꯨ ꯃꯃꯥ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯏꯆꯟ ꯉꯥꯅꯨ ꯁꯣꯠꯂꯨꯕꯒꯤ ꯅꯪꯅ ꯍꯌꯦꯡ ꯁꯦꯜ ꯄꯤꯖꯔꯣꯀꯣ ꯊꯥꯖꯍꯣꯏꯗ ꯆꯥꯗ꯭ꯔꯤꯀꯥꯟꯗ ꯅꯪꯅ ꯍꯤꯡꯁꯥꯏ ꯁꯥꯏꯈ꯭ꯔꯕꯅꯤ나 ꯅꯁꯥꯅ ꯁꯦꯜ ꯄꯤꯖꯔꯣꯀꯣ ꯑꯣ ꯄꯤꯒꯦ ꯅꯣꯏꯅ ꯑꯗꯨꯝ ꯄꯤꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯄꯛꯇꯤ ꯌꯥꯝꯅ ꯍꯟꯗꯣꯛꯑꯁꯤ ꯏꯃꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯔ ꯆꯠꯂꯣ ꯑꯩꯅ ꯁ꯭ꯋꯥꯏꯁꯦ ꯆꯥꯍꯟꯕ ꯅꯠꯇ꯭ꯔꯣ ꯏꯁꯥꯅ ꯇꯧꯕꯅꯦ ꯂꯣꯏꯁꯟꯒꯦ ꯍꯟꯗꯣꯛꯑꯣ ꯃꯆꯥꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯉꯛꯄꯗꯨꯗ ꯃꯈꯣꯏꯗꯨ ꯏꯃꯨꯡꯗ ꯃꯔꯤ ꯆꯪꯅꯈꯤ ꯀꯨꯁꯨꯝꯗꯤ ꯏꯁꯧ ꯂꯥꯡꯂꯒ ꯀꯔꯤꯅꯣ ꯃꯆꯤꯟꯗ ꯉꯥꯡꯂꯒ ꯃꯥꯡꯒꯣꯟꯗ ꯆꯥꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯤ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯂꯒ ꯊꯥꯖꯗꯨ ꯀꯨꯁꯨꯝ ꯍꯣꯏꯗ ꯂꯥꯛꯏ
ꯀꯨꯁꯨꯝꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯕꯨꯛ ꯄꯥꯏꯔꯒ ꯇꯞꯅ ꯊꯣꯛꯂꯛꯏ ꯀꯨꯁꯨꯝ ꯀꯩꯗꯧꯔꯒꯦ ꯅꯕꯨꯛꯀ ꯄꯥꯏꯔ ꯊꯣꯛꯂꯛꯏꯗꯨꯕꯣ ꯑꯁ 이베마 ꯑꯩꯗꯤ ꯉꯔꯥꯡ ꯁꯤꯔꯝꯗꯧꯔꯦ ꯍꯤꯡꯆꯥꯕꯤ ꯆꯪꯗꯅ ꯁꯥꯂꯥꯟ ꯁꯥꯎꯔꯦꯗꯅ ꯅꯪꯉꯣꯟꯗ ꯉꯥꯅꯨ ꯆꯥꯁꯦ ꯍꯥꯏꯔꯝꯕꯗꯣ ꯅꯣꯏꯒ ꯆꯥꯗ꯭ꯔꯤꯉꯩ ꯉꯔꯥꯡ ꯏꯊꯟꯇ ꯃꯨꯟꯕꯣꯏ ꯃꯨꯟꯗꯕꯣꯏ ꯆꯥꯈ꯭ꯔꯦ ꯑꯃꯨꯟꯗꯕ ꯆꯥꯕꯩꯔ ꯈꯪꯗꯦ ꯑꯁ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤ ꯃꯅꯤꯡ ꯆꯦꯜꯂꯤ ꯂꯥꯛꯑꯣ ꯃꯥꯡꯒꯣꯟꯗ ꯐꯝꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯒ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯃꯤꯟꯅꯩ ꯑꯩꯗꯤ ꯉꯥꯅꯨꯗꯣ ꯉꯜꯂꯤꯉꯩꯗ ꯂꯩꯔꯒ ꯊꯣꯡꯉ ꯆꯥꯔꯁꯦꯅ ꯍꯧꯕ ꯂꯥꯛꯏꯅꯦ ꯑꯗꯨꯒ ꯅꯪꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯗꯈꯩ ꯂꯩꯔꯝꯃꯦ ꯅꯃꯤꯠꯀꯗꯣ ꯂꯣꯏ ꯀꯨꯁꯤꯜꯂꯦ ꯀꯌꯥꯝ ꯍꯥꯏꯗꯔꯒꯦ ꯅꯪꯕꯣ ꯑꯁ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯐꯝꯅꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯃꯨꯛ ꯐꯥꯏꯅꯤꯡꯉꯛꯑꯅꯤ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯥꯆꯧꯁꯨ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯈꯤꯕꯅꯦ ꯍꯤꯗꯥꯛꯅ ꯅꯟꯈ꯭ꯔꯕ ꯈꯪꯗꯦ ꯍꯜꯂꯛꯇꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯃꯥꯏꯅ ꯇꯧꯅꯦ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯆꯪꯗ ꯌꯥꯗꯕꯗꯧꯅ ꯌꯥꯝ ꯆꯪꯖꯅꯤꯡꯉꯤ ꯃꯁꯛ ꯎꯔꯒ ꯐꯨꯕꯒ ꯌꯥꯔꯗꯤ ꯐꯗꯧꯅꯤ ꯍꯣ ꯃꯊꯤꯕꯣꯡ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯗ꯭ꯔꯤꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯨꯝꯕ ꯃꯁꯥ ꯈꯔ ꯁꯣꯟꯕꯗ ꯆꯪꯂꯒ ꯑꯍꯥꯎꯕꯗꯣ ಚಾꯊꯣꯛꯏꯕ ꯑꯗꯣ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯔꯣꯀꯣ ꯅꯪ ꯄꯨꯔꯥ ꯐꯔꯀꯥꯟꯗ ꯆꯥꯗꯤ ꯆꯥꯈꯤꯁꯤꯀꯣ ꯐꯔꯦ ꯅꯪꯁꯨ ꯄꯣꯊꯥꯍꯧꯔꯣ ꯑꯩꯁꯨ ꯄꯥꯕꯗ ꯍꯥꯏꯔꯨꯈꯤꯒꯦ ꯍꯤꯟꯖꯥꯡ ꯊꯣꯡꯂꯗꯧꯅꯦ ꯀꯥꯏꯅ ꯄꯥꯕꯗꯤ ꯁꯤꯡ ꯈꯥꯏꯔꯒ ꯂꯩꯍꯧꯕꯅꯦ ꯑꯩ ꯐꯔꯀꯥꯟꯗꯅꯦ ꯐꯖꯅ ꯆꯥꯁꯦ ꯍꯥꯏꯌꯣ ꯅꯣꯏ ꯄꯥꯕꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯣꯏ ꯍꯥꯏꯒꯦ ꯄꯣꯊꯥꯍꯧꯔꯣꯀꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯥꯕ ꯐꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯀꯦ ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯌꯥꯔꯦ ꯊꯤꯟꯗꯣꯛꯇ꯭ꯔꯁꯨ ꯊꯣꯛꯑꯦꯀꯣ ꯊꯣꯛꯑꯦ ꯑꯁ ꯑꯃꯨꯛ ꯐꯥꯏꯅꯤꯡꯉꯦꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯁꯨ ꯍꯤꯗꯥꯛꯅ ꯅꯜꯂꯝꯃꯅꯦꯕ ꯑꯁ ꯑꯩ ꯌꯥꯗ꯭ꯔꯦ ꯀꯨꯁꯨꯝꯗꯨ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯍꯣꯠꯇꯅ ꯆꯦꯟꯖꯤꯟꯈ꯭ꯔꯦ ꯊꯥꯖ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯇꯣꯂꯦꯟꯒ ꯊꯦꯡꯅꯩ ꯑꯃꯥꯏꯕ ꯑꯣꯏꯔꯁꯨ ꯄꯥꯈꯪ ꯑꯣꯏꯔꯨꯕꯅ ꯊꯥꯖꯒꯤ ꯆꯝꯖꯕ ꯃꯁꯛꯇꯨꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯖꯩ ꯊꯥꯖꯁꯨ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯈꯤ ꯆꯠꯂꯝꯕꯗꯒꯤ ꯇꯣꯂꯦꯟ ꯂꯦꯞꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯃꯤꯍꯨꯟ ꯆꯣꯡꯉꯤꯕ ꯀꯥꯏꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯑꯁꯨꯛ ꯏꯪꯅ ꯐꯖꯕꯁꯤꯕꯣ ꯅꯍꯥꯟꯈꯩ ꯎꯖꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕꯤ ꯃꯥꯕꯨ ꯎꯕ ꯕꯥ ꯈꯨꯐꯖꯗꯣ ꯃꯥꯒꯤ ꯊꯧꯁꯥꯗꯕ ꯃꯤꯠꯌꯦꯡꯗꯨꯅ ꯍꯥꯏꯐꯦꯠꯀ ꯌꯦꯡꯂꯝꯕꯗꯨꯗꯤ ꯑꯩ ꯏꯁꯥꯁꯦ ꯑꯃꯥꯏꯕꯅꯦ ꯍꯥꯏꯕ ꯀꯥꯎꯊꯣꯛꯀꯦ ꯇꯧꯏꯗ ꯃꯤꯍꯨꯟꯁꯤꯁꯨ ꯃꯄꯥꯟꯗ ꯄꯥꯏꯊꯣꯛꯀꯦ ꯇꯧꯈꯩ ꯍꯦꯛ ꯆꯣꯡꯉꯤꯗ ꯇꯣꯂꯦꯟ ꯏꯕꯣ ꯑꯣꯏꯔꯗꯕ ꯋꯥꯈꯜ ꯁꯥꯒꯠꯂꯨꯅꯨꯗ ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯔꯝꯒꯅꯤ ꯃꯁꯛꯁꯦ ꯐꯖꯃꯜꯂꯦꯕ ꯃꯄꯨ ꯄꯥꯜꯂꯝꯒꯅꯤꯕ ꯃꯁꯥ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯇꯣꯂꯦꯟꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯌꯨꯝ ꯌꯧꯔꯕꯗ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩ ꯃꯃꯥꯁꯨ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯁꯪꯒꯣꯝ ꯂꯣꯜꯂꯛꯀꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯜꯂꯛꯂꯒ ꯄꯣꯊꯥꯔꯤꯉꯩ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯤꯅ ꯀꯧꯕ ꯂꯥꯛꯇꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯑꯃꯥꯏꯕ ꯑꯣꯏꯕꯒꯗꯣ ꯂꯦꯞꯄꯣꯗ ꯏꯕꯨꯡꯉꯣ ꯅꯁꯥ ꯁꯣꯛꯂꯛꯅꯕꯅꯤ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯑꯗꯨꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯔꯁꯤ ꯄꯥꯕꯗꯤ ꯀꯗꯥꯏ ꯆꯠꯊꯣꯛꯈꯤꯒꯦ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕꯅꯦ ꯅꯣꯡꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯇꯥꯕꯁꯤꯗ ꯂꯧꯕꯨꯛꯇꯣ ꯌꯦꯡꯖꯜꯂꯨꯒꯦꯅ ꯆꯠꯈꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯀꯦ ꯇꯨꯝꯗꯤ ꯇꯨꯝꯗꯈꯤꯅꯨꯀꯣ ꯆꯥꯛ ꯇꯣꯛꯂꯒ ꯇꯨꯝꯃꯨ ꯍꯣꯏ ꯏꯃꯥ ꯃꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯇꯣꯂꯦꯟ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯕꯗꯒꯤ ꯊꯥꯖꯒꯤ ꯃꯁꯛꯇꯨ ꯎꯔꯛꯏ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯍꯤꯞꯂꯝꯕꯗꯨ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯤꯍꯨꯟ ꯆꯣꯡꯉꯤꯕꯗꯨ ꯐꯥꯊꯖꯩ ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯦꯡꯅꯔꯨꯗꯅ ꯏꯁꯥꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯁꯤꯟꯐꯝ ꯃꯇꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯨꯔꯁꯨ ꯑꯃꯥꯏꯕꯅ ꯅꯨꯡꯁꯤꯕ ꯍꯩꯕ꯭ꯔꯅ ꯍꯪꯂꯛꯑꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯁ ꯋꯥꯈꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯇꯦꯗ ꯀꯣꯛꯀ ꯉꯥꯎꯖꯩ ꯑꯁ ꯇꯨꯝꯊꯣꯛꯈꯤ ꯀꯥꯟꯅꯗꯦꯗ ꯍꯟꯇꯛꯀ ꯃꯤꯠꯇ ꯎꯔꯛꯑꯗꯤ ꯃꯤꯠꯁꯦ ꯈꯨꯠꯖꯤꯟꯅ ꯁꯤꯛꯇꯠꯀꯦ ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ ꯀꯨꯁꯨꯝꯁꯨ ꯅꯥꯕ ꯐꯔꯦ ꯊꯥꯖꯁꯨ ꯃꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯤꯁꯥꯀꯣꯜꯗꯨ ꯐꯤ ꯈꯔ ꯇꯦꯛ ꯇꯦꯛ ꯁꯥꯖꯩ ꯐꯅꯦꯛ ꯁꯥꯕ ꯂꯣꯏꯕꯗꯨ ꯀꯛꯂꯒ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ ꯊꯣꯡꯗꯨ ꯉꯥꯁꯤꯜꯂꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯊꯣꯡꯒꯥꯜ ꯑꯃꯗ ꯄꯨꯡꯇꯣꯟ ꯄꯥꯝꯕꯤ ꯑꯃꯗ ꯄꯨꯡꯇꯣꯟ ꯄꯥꯜꯂꯤꯕꯗꯨ ꯎꯕꯗ ꯊꯥꯖꯁꯨ ꯆꯪꯗꯨꯅ ꯑꯃ ꯍꯦꯛꯂꯒ ꯆꯥꯗꯨꯅ ꯂꯥꯛꯏ ꯃꯗꯥꯎ ꯌꯥꯗꯕꯅ ꯀꯨꯁꯨꯝꯗ ꯆꯪꯈꯤꯕ ꯍꯤꯡꯆꯥꯕꯤ ꯅꯨꯡꯁꯤꯠ ꯌꯥꯎꯕ ꯅꯨꯄꯤꯗꯨꯁꯨ ꯂꯝꯕꯤꯗ ꯂꯥꯛꯏ ꯃꯃꯤꯠꯇꯨꯅ ꯊꯥꯖꯅ ꯆꯥꯔꯤꯕ ꯄꯨꯡꯇꯣꯟꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯊꯥꯖꯗꯤ ꯈꯪꯗꯕꯅ ꯍꯥꯎꯅ ꯆꯥꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ ꯀꯔꯤ ꯄꯨꯡꯇꯣꯟ ꯈꯨꯍꯥꯎꯅꯤꯒꯦ ꯁꯤꯗꯤ ꯉꯍꯥꯟꯈꯩ ꯃꯌꯥꯝ ꯆꯥꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯑꯃꯨꯛꯐꯥꯎ ꯌꯥꯎꯗ꯭ꯔꯤ ꯑꯣꯛꯇꯤꯌꯦ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯑꯃꯒ ꯍꯦꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯪꯂꯛꯏ ꯌꯨꯝꯗꯨꯒꯤ ꯃꯧꯗꯨꯁꯨ ꯁꯪꯒꯣꯏꯗ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯝꯃ ꯍꯩꯃꯥ ꯊꯥꯖ ꯅꯪ ꯂꯥꯛꯏꯔꯣ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ ꯑꯩꯁꯨꯅꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯆꯥꯏꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯤꯅꯤ ꯏꯅꯝꯃꯒꯤ ꯐꯅꯦꯛꯇꯣ ꯁꯥꯕ ꯂꯣꯏꯔꯦ ꯏꯅꯝꯃ ꯊꯕꯛ ꯆꯤꯜꯂꯝꯂꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯊꯤꯜꯂꯛꯑꯕꯅꯤ ꯑꯩꯁꯨ ꯍꯣꯔꯦꯟ ꯂꯥꯛꯀꯦ ꯈꯜꯂꯝꯕꯅꯦ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯉꯥꯏꯍꯥꯛ ꯐꯝꯃꯨꯈꯤꯁꯤ ꯌꯥꯔꯅꯤꯌꯦ ꯏꯅꯝꯃ ꯌꯨꯝꯁꯨ ꯃꯤ ꯀꯅꯥꯝꯇ ꯂꯩꯍꯧꯗꯦ ꯍꯌꯦꯡ ꯁꯦꯜꯗꯣ ꯊꯤꯜꯂꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇꯅꯦ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯍꯣꯏ ꯌꯥꯏꯌꯦ
ꯑꯗꯨꯗꯤ ꯏꯅꯝꯃ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯊꯥꯖ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯤꯉꯩ ꯊꯕꯥꯛ ꯋꯥꯏꯗ ꯁꯣꯔ ꯍꯣꯟꯕꯗ ꯈꯖꯤꯛ ꯂꯦꯡꯕ ꯍꯧꯔꯛꯏ ꯄꯨꯡꯇꯣꯟꯒꯗꯨ ꯍꯦꯛꯂꯛꯇꯅ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯂꯥꯛꯏ ꯃꯌꯨꯝ ꯌꯧꯔꯕꯗ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯊꯥꯖꯗꯨ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯁꯤꯕꯨ ꯉꯁꯤ ꯁꯤꯔꯗꯣꯏꯔꯣ ꯑꯁ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗ ꯑꯃꯨꯛꯐꯥꯎ ꯅꯥꯈꯤꯕꯁꯨ ꯂꯩꯇꯦ ꯉꯁꯥꯏ ꯑꯩꯅ ꯆꯥꯕ ꯄꯨꯡꯗꯣꯟꯗꯣ ꯍꯨꯒ ꯌꯥꯎꯔꯖꯥꯠꯂꯣ ꯑꯌꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯥꯕꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯤ ꯑꯝꯇ ꯂꯥꯛꯑꯗꯤ ꯐꯅꯤꯗ ꯑꯌꯣ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯗꯨ ꯐꯥꯎ ꯊꯥꯖ ꯋꯥꯅ ꯈꯥꯡꯂꯤ ꯃꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯨꯁꯨꯝꯗꯨ ꯈꯠꯂꯤ ꯈꯠꯂꯤ ꯊꯥꯖꯕꯨ ꯀꯧꯗꯨꯅ ꯂꯥꯛꯏ ꯊꯥꯖꯁꯨ ꯋꯥꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯈꯨꯝꯂꯛꯏ ꯅꯨꯡꯊꯤꯜꯁꯤꯗ ꯐꯃꯨꯡꯗꯒ ꯇꯨꯝꯃꯤꯁꯦ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ ꯀꯨꯁꯨꯝ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯣꯔꯣꯟꯕ ꯌꯥꯝ ꯋꯥꯔꯦ ꯊꯕꯛ ꯋꯥꯏꯗ ꯂꯦꯡꯖꯜꯂꯒ ꯂꯩꯌꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯏꯁꯤꯡ ꯈꯔ ꯀꯜꯂꯛꯀꯦ ꯑꯗꯨ ꯊꯛꯑꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯂꯩꯔꯝꯃꯣ ꯑꯩ ꯏꯁꯤꯡ ꯀꯜꯂꯨꯒꯦ ꯀꯨꯁꯨꯝꯅ ꯏꯁꯤꯡ ꯀꯜꯂꯨꯔꯒ ꯊꯥꯖꯗ ꯄꯤꯊꯛꯏ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯏ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯀꯨꯁꯨꯝꯁꯨ ꯆꯦꯔꯪ ꯑꯃ ꯂꯧꯔꯒ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯅꯕꯅꯤ ꯀꯥꯏꯅ ꯊꯥꯖꯒꯤ ꯃꯆꯤꯟꯗꯨ ꯊꯝꯃꯒ ꯁꯣꯔ ꯍꯣꯜꯍꯜꯂꯤ ꯀꯨꯁꯨꯝ ꯐꯠꯇꯤꯌꯦ ꯍꯦꯟꯖꯤꯜꯂꯛꯄꯗꯧꯅ ꯇꯧꯋꯦ ꯑꯩ ꯉꯁꯤ ꯁꯤꯗꯧ ꯃꯥꯜꯂꯦ ꯄꯥꯕꯗ ꯂꯥꯛꯂꯒ ꯅꯪꯅ ꯈꯔ ꯋꯥꯔꯤ ꯁꯥꯕꯤꯌꯨꯀꯣ ꯑꯩ ꯁꯤꯔꯅꯤ ꯈꯪꯉꯦ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ ꯅꯪ ꯀꯩꯁꯨꯝ ꯁꯤꯔꯣꯏꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯥꯇꯣꯟꯗ ꯏꯁꯤꯡ ꯍꯩꯖꯤꯟꯁꯤꯔꯥ ꯁꯣꯔ ꯍꯣꯟꯕ ꯋꯥꯏ ꯍꯥꯏꯗꯣ ꯅꯥꯇꯣꯟꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯍꯥꯔꯗꯤ ꯁꯣꯔ ꯍꯣꯟꯗꯣꯔꯛꯄꯁꯨ ꯌꯥꯏꯌꯦ ꯁꯦ ꯑꯩ ꯍꯩꯖꯤꯜꯂꯛꯀꯦ ꯐꯕꯨ ꯐꯒꯗ꯭ꯔꯣ ꯐꯅꯤꯕꯨ ꯍꯥꯏꯗꯤ ꯍꯩꯖꯤꯜꯂꯣ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯊꯥꯖꯒꯤ ꯃꯅꯥꯇꯣꯟꯗꯨꯗ ꯀꯨꯁꯨꯝꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤ ꯍꯤꯞꯂꯝꯕ ꯊꯥꯖꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯈꯨꯠꯅ ꯃꯅꯥꯇꯣꯟꯗꯨ メꯜꯂꯒ ꯍꯥꯔꯛꯏ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯐꯅꯤꯅ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯄ ꯉꯝꯃꯤꯁꯦ ꯐꯕꯒꯤ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯌꯥꯝ ꯈꯪꯕꯅꯦ ꯉꯁꯥꯏꯅ ꯍꯩꯖꯤꯟꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗ ꯅꯪꯗꯣ ꯑꯅꯥꯕ ꯉꯥꯛꯇꯪ ꯈꯥꯡꯍꯟꯒꯦ ꯇꯧꯕ ꯀꯨꯁꯨꯝ ꯐꯠꯇꯦꯀꯣ ꯍꯦꯟꯖꯤꯜꯂꯛꯑꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯒꯤ ꯊꯕꯛꯁꯤꯗ ꯑꯔꯨꯝꯕ ꯑꯃꯅ ꯅꯠꯊꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩ ꯁꯤꯔꯅꯤ ꯈꯪꯉꯦ ꯆꯠꯂꯣ ꯂꯩꯀꯥꯏ ꯃꯤ ꯀꯅꯥ ꯀꯅꯥꯗꯅ ꯄꯥꯎ ꯄꯤꯔꯨꯆꯣ ꯑꯩ ꯁꯤꯗꯧꯔꯦꯅ ꯌꯥꯔꯔꯣꯏ ꯑꯩ ꯈꯪꯉꯦ ꯑꯩ ꯁꯤꯔꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯥꯇꯣꯟꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯁꯨ ꯐꯠꯇꯕ ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯇꯁꯦꯡꯅ ꯁꯤꯗꯣꯏꯖꯥꯠꯂꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪ ꯁꯤꯈꯤꯕꯗꯤ ꯌꯥꯔꯣꯏꯌꯦ ꯀꯩꯅꯣ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯕꯒ ꯅꯪ ꯁꯤꯈ꯭ꯔꯗꯤ ꯑꯩꯗꯤ ꯇꯥꯏꯅꯅꯤꯌꯦ ꯁꯤꯈꯤꯅꯨ ꯊꯥꯖ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯅꯊꯟꯗ ꯂꯩꯔꯅꯨ ꯑꯩꯈꯣꯏꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩ ꯉꯝꯃꯔꯣꯏ ꯑꯁꯨꯛ ꯋꯥꯔꯀꯥꯟꯁꯤꯗ ꯅꯣꯏꯗ ꯑꯃꯨꯛ ꯆꯠꯄ ꯉꯝꯂꯔꯣꯏ ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯪ ꯆꯠꯂꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯂꯥꯏꯌꯣꯛꯅꯔꯤꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯑꯅꯥꯕ ꯑꯃ ꯂꯩꯕꯒꯤ ꯉꯁꯤ ꯈꯛ ꯐꯨꯗꯣꯔꯛꯄ ꯂꯥꯏꯌꯣꯛꯅꯕ ꯀꯨꯁꯨꯝ ꯅꯪꯒꯤ ꯍꯤꯡꯁꯥꯕꯤ ꯆꯪꯈꯤꯕꯗꯣ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ꯭ꯔꯥ ꯑꯩꯗꯤ ꯋꯥꯈꯜ ꯑꯝꯇ ꯇꯥꯍꯧꯗꯤꯌꯦ ꯑꯗꯣ ꯊꯥꯖꯤꯟ ꯁ꯭ꯋꯥꯏꯗ ꯀꯛꯇꯤ ꯂꯦꯡꯈꯤꯕꯅꯦ ꯑꯩꯒꯤꯁꯦ ꯍꯤꯡꯁꯥꯕꯤ ꯆꯪꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯆꯪꯉꯤꯖꯥꯠꯂꯣ ꯀꯃꯥꯏꯅ ꯅꯪꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯒ ꯍꯤꯡꯁꯥꯕꯤ ꯂꯥꯛꯑꯒ ꯅꯪꯗ ꯆꯪꯉꯤꯖꯥꯠꯂꯣ ꯍꯥꯏꯗꯤ ꯅꯁꯛ ꯐꯖꯕꯁꯤꯗ ꯀꯜꯂꯛꯇꯅ ꯍꯥꯠꯇꯣꯛꯑꯒꯦꯅ ꯆꯪꯉꯛꯏꯖꯥꯠꯂꯕ ꯑꯩ ꯈꯪꯗꯦ ꯅꯍꯥꯟ ꯅꯪꯒꯤꯗꯤ ꯌꯦꯡꯕ ꯑꯃ ꯍꯥꯏꯕꯗꯣ ꯃꯌꯨꯝ ꯈꯪꯉꯗꯤ ꯅꯪ ꯑꯝꯇ ꯀꯧꯔꯨꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯍꯟꯁꯦ ꯑꯩ ꯌꯥꯗ꯭ꯔꯦꯕ ꯁꯨꯝ ꯀꯨꯏꯊꯔ ꯂꯩꯔꯗꯤ ꯁꯤꯗꯧ ꯃꯥꯜꯂꯦꯕ ꯑꯩ ꯑꯁ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯄꯥꯈꯪꯗꯨꯒꯤ ꯃꯌꯨꯝ ꯇꯥꯅ ꯑꯃꯨꯛ ꯆꯦꯜꯂ ꯀꯧꯔꯨꯗꯣꯏꯕ ꯂꯩꯕꯨ ꯂꯩꯔꯝꯗꯣꯏꯖꯥꯠꯂꯣ ꯃꯥ ꯅꯠꯇ꯭ꯔꯁꯨ ꯅꯪꯅ ꯈꯪꯕ ꯀꯧꯔꯣ ꯑꯩꯁꯦ ꯁꯤꯍꯜꯂꯣꯏ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯣꯏꯁꯦ ꯂꯩꯔꯝꯃꯣ ꯑꯩ ꯊꯨꯅ ꯂꯥꯛꯀꯦ ꯁꯤꯗꯤ ꯁꯤꯔꯝꯈꯤꯅꯨꯀꯣ ꯑꯩ ꯆꯦꯜꯂꯦꯍꯦ ꯀꯨꯁꯨꯝꯗꯨ ꯃꯅꯤꯡꯒ ꯇꯦꯛꯊꯣꯛꯂꯒ ꯆꯦꯟꯈꯤ ꯊꯥꯖꯁꯨ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯂꯒ ꯃꯁꯥꯗꯨ ꯍꯟꯗꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯄꯗꯒꯤ ꯃꯅꯤꯡꯗ ꯊꯣꯛꯂꯒ ꯑꯃꯨꯛ ꯍꯟꯇꯣꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯄꯗꯒꯤ ꯋꯥꯅ ꯑꯃꯥꯡꯁꯪꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯤ ꯁꯣꯝꯗ ꯀꯨꯁꯨꯝꯁꯨ ꯑꯃꯥꯏꯕ ꯍꯅꯨꯕ ꯑꯃ ꯂꯩꯕꯗꯨꯒꯤ ꯃꯌꯨꯝꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯄꯒ ꯌꯥꯛꯂꯕ ꯈꯣꯟꯖꯦꯜꯗꯨꯅ ꯀꯧꯔꯛꯏ ꯃꯥꯃꯥ ꯑꯣ ꯃꯥꯃꯥ ꯃꯥꯃ ꯗꯣꯜꯂꯨ ꯂꯩꯇꯕ꯭ꯔꯣ ꯂꯩꯇ꯭ꯔꯁꯨ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯏꯃꯨꯡꯗꯨꯒꯤ ꯃꯧ ꯅꯍꯥꯗꯨ ꯄꯩꯔꯞꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ ꯀꯩꯅꯣ ꯁꯨꯃꯥꯡꯁꯤꯗ ꯂꯦꯞꯄ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯤꯕꯣ ꯍꯦ ꯃꯧꯅꯥꯎ ꯅꯀꯨꯕꯣꯛꯇ ꯀꯧꯊꯣꯔꯛꯑꯣ ꯑꯁꯣꯝꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯁꯤꯍꯧꯗꯧꯔꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯒꯦꯅ ꯀꯧꯕ ꯂꯥꯛꯏꯅꯦ ꯏꯀꯨꯕꯣꯛ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯁꯥ ꯈꯪꯁꯣꯛ ꯁꯣꯛꯆꯤꯜꯂꯛꯇꯅ ꯐꯝ ꯁꯦꯟꯅꯔꯒ ꯂꯩꯔꯦ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯤꯗꯣ ꯁꯤꯗ꯭ꯔꯤꯉꯩꯗ
ꯏꯀꯨꯕꯣꯛꯁꯦ ꯍꯥꯟꯅ ꯂꯥꯟꯈꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯁ ꯐꯖꯗꯤꯍꯦ ꯅꯪꯁꯨ ꯈꯨꯟꯖꯤꯟ ꯇꯥꯅ ꯆꯠꯂꯨꯕꯗꯨ ꯀꯨꯏꯔꯅꯤ ꯇꯧꯕꯅꯦ ꯅꯝꯗꯅ ꯍꯦꯛ ꯆꯠꯍꯟꯗꯧꯔꯦ ꯄꯦꯜꯂꯦ ꯂꯩꯍꯧꯔꯣ ꯅꯀꯨꯕꯣꯛꯇ ꯁꯦꯟꯒꯅꯨꯀꯣ ꯁꯦꯕꯥ ꯈꯔ ꯇꯧ ꯆꯠꯂꯦ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯂꯝꯂꯒ ꯀꯨꯁꯨꯝꯗꯨ ꯈꯣꯟꯖꯤꯜ ꯇꯥꯅ ꯆꯦꯜꯂꯛꯏ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯊꯟꯇꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯁꯣꯏꯗ꯭ꯔꯦ ꯊꯥꯗ ꯁꯤꯔꯝꯕ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯐꯅ ꯂꯥꯞꯄꯦꯕ ꯁꯤꯔꯝꯕꯅ ꯁꯣꯏ ꯍꯥꯜꯂꯝꯃꯅꯤ ꯑꯁ ꯑꯩꯁꯨ ꯑꯁꯨꯛ ꯀꯟꯅ ꯆꯦꯟꯕꯣꯏ ꯅꯤꯡꯕꯅꯤ ꯁꯨꯡꯌꯧ ꯌꯧꯕ ꯅꯥꯏꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩ ꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯇꯠꯂ ꯁꯤꯈꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦꯗ ꯑꯁ ꯆꯦꯟꯈꯠꯀꯦꯗ ꯀꯟꯅ ꯆꯦꯟꯈꯠꯀꯦꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯒꯤ ꯀꯣꯟꯊꯣꯡꯗꯨꯗ ꯀꯨꯁꯨꯝꯗꯨ ꯋꯥꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯑꯣ ꯑꯣꯖꯥ ꯃꯥꯏꯕ ꯌꯨꯝꯗ ꯂꯩꯕꯤꯗꯕ꯭ꯔꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯃꯤ ꯁꯤꯕ ꯌꯥꯎꯅꯔꯦ ꯑꯣ ꯊꯣꯛꯂꯛꯑꯣ ꯇꯣꯂꯦꯟꯁꯨ ꯆꯥꯛ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯕꯅꯤ ꯀꯨꯁꯨꯝꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯉꯥꯎꯔꯤ ꯐꯩꯔꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯍꯥ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯅꯥ ꯁꯤꯔꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯁꯤꯔꯤꯁꯦ ꯊꯋꯥꯏꯔꯦ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤꯅ ꯑꯁ ꯑꯩ ꯊꯋꯥꯏꯒ ꯑꯝꯇ ꯅꯠꯇꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯁꯤꯍꯧꯗꯧꯔꯦ ꯑꯝꯇ ꯈꯔ ꯆꯠꯁꯤꯜꯂꯛꯑꯣꯕ ꯁꯤꯔꯝꯕꯅ ꯍꯥꯟꯕ ꯇꯥꯔꯦꯕ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯑꯣ ꯇꯣꯂꯦꯟ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯇꯥꯊꯣꯛꯂꯒ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯂꯒ ꯃꯥꯒꯤ ꯈꯥꯎꯗꯨ ꯌꯥꯟꯗꯨꯅ ꯊꯣꯛꯂꯛꯏ ꯃꯅꯤꯡꯂꯣꯝꯗꯒꯤ ꯇꯣꯂꯦꯟꯒꯤ ꯃꯃꯥꯁꯨ ꯊꯣꯛꯂꯛꯄꯗ ꯑꯅꯤꯗꯨꯅ ꯇꯍꯥ ꯇꯍꯥ ꯆꯠꯀꯦ ꯇꯧꯕꯗꯨꯗ ꯏꯕꯨꯡꯉꯣ ꯀꯔꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯂꯤꯗꯨꯕꯣ ꯏꯅꯦ ꯅꯆꯥꯅꯨꯄꯥꯁꯦ ꯀꯩꯁꯨꯝ ꯐꯥꯔꯣꯏ ꯃꯤ ꯁꯤꯍꯧꯗꯧꯔꯦ ꯑꯁꯣꯝꯗ ꯑꯗꯨ ꯌꯦꯡꯍꯜꯂꯒꯅꯦ ꯐꯠ ꯊꯥꯔꯛꯀꯦ ꯀꯨꯏꯔꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯛꯑꯣ ꯇꯣꯂꯦꯟꯗꯨ ꯀꯨꯁꯨꯝꯗ ꯌꯦꯡꯗꯨꯅ ꯆꯠꯂꯤ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯏꯇꯞ ꯇꯞꯅ ꯍꯪꯂꯛꯏ ꯅꯪꯕꯨ ꯑꯩꯅ ꯅꯍꯥꯟ ꯑꯃ ꯍꯤꯡꯆꯥꯕꯤ ꯆꯪꯕꯒꯤ ꯂꯧꯊꯣꯛꯈꯤꯕ ꯂꯩꯁꯥꯕꯤꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯩꯅꯦ ꯍꯧꯖꯤꯛꯄꯨ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡ ꯂꯩꯔꯤꯕꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯈꯟꯖꯜꯂꯨꯔꯒ ꯌꯥꯝ ꯏꯀꯥꯏꯖꯩ ꯍꯧꯖꯤꯛꯇꯤ ꯏꯃꯥꯟꯅꯕꯤ ꯁꯤꯗꯧ ꯇꯧꯍꯧꯕꯗꯣ ꯃꯥꯒꯤ ꯑꯣꯏꯅ ꯈꯟꯅꯁꯤ ꯁꯨꯃꯥꯏꯅ ꯆꯠꯄꯅ ꯑꯣꯏꯔꯔꯣꯏ ꯈꯔ ꯊꯨꯅ ꯑꯝꯇ ꯆꯦꯟꯁꯤ ꯂꯥꯛꯑꯣꯕ ꯀꯨꯁꯨꯝꯅ ꯇꯣꯂꯦꯟꯗꯨ ꯆꯤꯡꯂꯒ ꯀꯟꯅ ꯍꯦꯛꯇ ꯆꯦꯜꯂꯛꯏ ꯇꯣꯂꯦꯟꯁꯨ ꯃꯁꯥꯗꯨ ꯋꯥꯈꯜ ꯏꯃꯤ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯊꯥꯖꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯀꯨꯁꯨꯝꯗꯤ ꯁꯣꯔꯒ ꯇꯠꯇꯧꯔꯦ ꯃꯥꯡꯒꯣꯜ ꯙꯔꯤꯗꯨꯗ ꯁꯟ ꯁꯥꯔꯒ ꯂꯩ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯊꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯉꯣ ꯍꯥꯏꯕꯒꯨꯝꯅ ꯇꯣꯂꯦꯟꯗ ꯏꯪꯒꯤꯠ ꯇꯧꯏ ꯇꯣꯂꯦꯟꯁꯨ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯆꯪꯂꯛꯂꯒ ꯀꯥ ꯂꯩꯕꯁꯤꯡꯗꯨꯗ ꯃꯤ ꯂꯩꯕ꯭ꯔꯅ ꯌꯦꯡꯉꯤ ꯊꯥꯁꯤ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯇꯣꯂꯦꯟꯁꯨ ꯆꯪꯂꯛꯏ ꯃꯥꯅ ꯄꯥꯝꯖꯈꯤꯕ ꯅꯨꯄꯤꯗꯨ ꯑꯣꯏꯔꯝꯕꯗꯨ ꯇꯣꯂꯦꯟ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯀꯨꯁꯨꯝꯁꯨ ꯇꯞꯅ ꯆꯪꯂꯛꯂꯒ ꯇꯣꯂꯦꯟꯒꯤ ꯇꯨꯡꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯤꯔꯖꯥꯠꯂꯣ ꯑꯁꯤꯕꯣ ꯋꯥꯏꯃ ꯈꯪꯉꯦ ꯑꯁ ꯇꯨꯡꯗꯒꯤ ꯁꯨꯃꯥꯏꯅ ꯉꯥꯡꯕꯁꯦ ꯈꯪꯒꯟꯕ ꯃꯤꯗꯗꯤ ꯌꯥꯝ ꯈꯪꯕꯅꯤꯀꯣ ꯃꯇꯨꯡꯗꯗꯤ ꯇꯧꯕꯤꯅꯨ ꯑꯃꯥꯏꯕꯅꯕꯨ ꯈꯪꯅꯕ꯭ꯔꯥꯅꯦ ꯑꯃꯥꯏꯕꯁꯨ ꯃꯤꯅꯦ ꯂꯥꯏꯃꯛꯇꯤ ꯅꯠꯇꯦꯗꯅ ꯑꯅꯤꯗꯨꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯊꯥꯖꯁꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯀꯨꯁꯨꯝ ꯅꯪ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ ꯊꯥꯖ ꯑꯩ ꯂꯥꯛꯑꯦ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯄ꯭ꯔꯕꯨ ꯑꯩ ꯑꯣꯏꯅꯅꯦ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯁꯣꯔꯒꯁꯦ ꯀꯥꯏꯗ ꯍꯣꯜꯂꯤꯅꯣ ꯑꯩ ꯈꯪꯗꯦ ꯑꯣꯖꯥ ꯃꯥꯏꯕ ꯂꯦꯞꯇꯅ ꯂꯩꯔꯅꯨ ꯏꯃꯥꯟꯅꯕꯤꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯍꯣꯏ ꯍꯣꯏ ꯌꯥꯅꯤ ꯑꯩ ꯌꯦꯡꯒꯦ ꯑꯗꯣ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯁꯦꯡꯕ ꯑꯝꯇ ꯄꯤꯌꯨ ꯇꯔꯦꯟ ꯃꯅꯥ 3 ꯂꯣꯡꯕꯗꯣ ꯑꯗꯨꯒ ꯍꯦꯛꯂꯛꯑꯣ ꯍꯣꯏ ꯍꯦꯛꯂꯛꯀꯦ ꯊꯥꯖ ꯂꯩꯔꯝꯃꯨꯀꯣ ꯅꯪ ꯀꯩꯁꯨꯝ ꯁꯤꯔꯣꯏ ꯍꯤꯡꯒꯗꯧꯅꯤ ꯑꯃꯥꯏꯕ ꯄꯥꯈꯪꯗꯨꯅꯦ ꯑꯅꯥꯕ ꯃꯔꯛꯇꯨꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯣ ꯑꯩꯒꯤꯗꯤ ꯋꯥꯈꯜ ꯇꯥꯍꯧꯗ꯭ꯔꯕꯅꯤꯅ ꯐꯪꯍꯧꯗ꯭ꯔꯦ ꯅꯪ ꯂꯥꯏꯕꯛ ꯌꯦꯡꯉꯣꯍꯦ ꯆꯤꯔꯣꯜ ꯇꯧꯔꯝꯂꯒ ꯀꯨꯁꯨꯝꯗ ꯊꯣꯛꯈ꯭ꯔꯦ ꯇꯣꯂꯦꯟꯅ ꯆꯪꯂꯛꯂꯒ ꯊꯥꯖꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯁꯤꯗ ꯑꯃꯨꯛ ꯆꯪꯉ ꯂꯩꯔꯝꯃꯤꯅꯦ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯊꯥꯖ ꯀꯧꯋꯦ ꯉꯁꯤꯒꯤ ꯀꯥꯏꯗ ꯆꯠꯄꯤꯔꯨꯒꯦ ꯐꯅꯦꯛ ꯊꯤꯟꯕ ꯆꯠꯂꯨꯏ ꯑꯗꯨꯗ ꯄꯨꯡꯇꯣꯟ ꯑꯃꯁꯨ ꯍꯦꯛꯂꯒ ꯆꯥꯕꯅꯦ ꯂꯝꯕꯤꯗ ꯃꯤꯒ ꯊꯦꯡꯅꯕ ꯌꯥꯎꯈꯤꯕ꯭ꯔꯣ ꯂꯝꯕꯤꯗꯗꯤ ꯃꯤ ꯈꯔ ꯑꯗꯨꯝ ꯆꯠꯄꯅꯦ ꯑꯗꯨꯃꯗꯤ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯐꯔꯦꯁꯦ ꯅꯁꯥꯗ ꯍꯧꯖꯤꯛ ꯀꯔꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯣ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯇꯧꯔꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯨ ꯊꯕꯥꯛꯁꯦ ꯂꯣꯏ ꯂꯦꯡꯖꯟꯈ꯭ರೆ ꯀꯩꯁꯨꯝ ꯇꯧꯔꯦ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯋꯥꯕꯗꯣ ꯈꯔ ꯐꯅꯕ ꯑꯩ ꯁꯣꯟꯕꯤꯒꯦꯀꯣ ꯃꯈꯨꯠꯇ ꯁꯣꯜꯂꯒ ꯇꯣꯂꯦꯟꯅ ꯅꯥꯟꯊꯕꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯊꯥꯖꯁꯨ ꯁꯣꯔ ꯍꯣꯟꯕ ꯈꯖꯤꯛ ꯅꯨꯡꯉꯥꯏꯕꯗꯧꯅ ꯇꯧꯏ ꯀꯨꯁꯨꯝꯁꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯇꯔꯦꯟ ꯃꯅꯥꯗꯨꯁꯨ ꯈꯨꯖꯥꯏꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯁꯤ ꯌꯥꯔꯗ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯔꯅꯤ ꯑꯗꯣ ꯆꯍꯤꯗꯤ ꯑꯩꯅ ꯑꯃꯅꯤꯈꯛ ꯍꯜꯂꯝꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯁꯨꯝ ꯀꯧꯕꯗꯣ ꯇꯧꯕꯤꯒꯅꯨ ꯈꯨꯜ ꯑꯝꯇꯁꯨ ꯑꯣꯏꯕꯅꯤꯅ ꯃꯤꯡ ꯑꯗꯨꯝ ꯀꯧꯕꯤꯌꯨ ꯑꯍꯣꯏ ꯇꯥ ꯇꯣꯂꯦꯟ ꯏꯃꯥꯟꯅꯕꯤꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯁꯤꯗꯤ ꯁꯤꯍꯟꯈꯤꯅꯨꯀꯣ ꯁꯤꯍꯜꯂꯣꯏꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯁꯤꯕꯨ ꯀꯃꯥꯏ ꯁꯤꯍꯟꯗꯣꯏꯅꯣ ꯍꯥ ꯀꯩ ꯍꯥꯏꯕ ꯀꯩꯁꯨꯝ ꯋꯥꯏꯗꯦ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯌꯨ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ ꯃꯇꯨꯡ ꯆꯪꯂꯛꯇꯅꯕ ꯊꯤꯛ ꯇꯧꯈꯤ ꯏ ꯆꯣꯡꯅꯤ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯌꯨ ꯇꯣꯂꯦꯟꯗꯣ ꯇꯥꯏꯔꯦꯟ ꯃꯅꯥꯗꯣ ꯊꯥꯖꯗ ꯈꯤꯛꯂꯒ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯍꯥꯏꯌꯣ ꯄꯨꯡꯇꯣꯟ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯑꯩꯗꯤ ꯀꯨꯁꯨꯝꯗꯧꯅ ꯋꯥꯈꯜ ꯇꯥꯗꯕꯤ ꯇꯧꯗꯤꯌꯦ ꯋꯥꯈꯜ ꯇꯥꯏꯌꯦ ꯇꯞꯅ ꯑꯗꯨꯝ ꯍꯪꯉꯣ ꯑꯣ ꯋꯥꯈꯜꯗꯤ ꯇꯥꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯇꯥꯗꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯣ ꯄꯨꯡꯇꯣꯟ ꯍꯥꯏꯁꯦ ꯅꯪꯅ ꯍꯦꯛꯂꯨꯒꯗ꯭ꯔꯣ
ꯀꯥꯏꯗꯤ ꯄꯨꯡꯇꯣꯟꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯦꯛꯎꯗꯣꯏꯁꯤꯅ ꯑꯃꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯋꯥꯕ ꯐꯥꯎ ꯐꯠꯇ꯭ꯔꯤ ꯀꯨꯁꯨꯝ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤꯗ ꯅꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏꯗ ꯄꯨꯡꯇꯣꯟ ꯄꯥꯝꯕꯤ ꯐꯖꯕ ꯑꯃ ꯊꯣꯡꯒꯥꯟꯗ ꯍꯧꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗ ꯄꯥꯟꯕꯗꯨꯅꯦ ꯑꯩꯅ ꯆꯥꯅꯤꯡꯉꯤꯁꯦ ꯑꯦ ꯑꯗꯣꯛ ꯌꯥꯝ ꯂꯤꯛꯄ ꯏꯃꯨꯡꯗꯨꯒꯤ ꯄꯨꯡꯇꯣꯟꯗꯨꯗꯤ ꯅꯪꯅ ꯀꯃꯥꯏ ꯆꯥꯅꯤꯡꯉꯤꯕ ꯑꯩꯅ ꯉꯁꯥꯏ ꯐꯅꯦꯛ ꯊꯤꯟꯕ ꯆꯠꯄꯗ ꯂꯣꯟꯅ ꯑꯃ ꯍꯦꯛꯂꯒ ꯆꯥꯏꯌꯦ ꯑꯗꯨꯗꯒꯤꯅꯦ ꯑꯩꯅ ꯍꯧꯔꯛꯏꯁꯦ ꯑꯁ ꯇꯟꯗꯤ ꯇꯟꯗꯧꯔꯤꯗ ꯑꯩꯁꯨ ꯂꯣꯟꯅ ꯍꯦꯛꯄ ꯌꯥꯕ꯭ꯔꯥ ꯑꯣꯏꯔꯗꯤꯅꯦ ꯍꯦꯛꯂꯛꯀꯦ ꯃꯄꯨꯗꯒ ꯍꯥꯏꯔꯣꯏ ꯑꯗꯣ ꯌꯥꯝꯃꯤ ꯌꯥꯝꯗꯦꯅ ꯇꯧꯒꯅꯨꯀꯣ ꯑꯩꯅ ꯍꯦꯛꯂꯛꯄ ꯈꯔꯗ ꯑꯗꯨꯝ ꯄꯦꯟꯊꯣꯛꯑꯒ ꯆꯥꯎ ꯍꯣꯏ ꯑꯃꯈꯛ ꯍꯦꯛꯂꯛꯑꯁꯨ ꯄꯦꯟꯅ ꯆꯥꯒꯦ ꯀꯨꯁꯨꯝꯁꯨ ꯄꯨꯡꯇꯣꯟ ꯍꯦꯛꯄ ꯆꯠꯈꯤ ꯊꯥꯖꯁꯨ ꯈꯔ ꯐꯔꯛꯄꯗꯨꯗ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯐꯝꯃꯤ ꯇꯣꯂꯦꯟꯗꯁꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯇꯣꯂꯦꯟꯁꯨ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯑꯅꯤꯗꯨ ꯃꯤꯆꯥꯅꯩ ꯁꯤꯗ ꯐꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯄꯥꯟꯗ ꯐꯝꯁꯤꯁꯨ ꯌꯥꯏ ꯍꯣꯏ ꯑꯩ ꯃꯄꯥꯟꯗ ꯐꯛ ꯊꯥꯒꯦ ꯑꯗꯨꯗ ꯑꯣꯏꯅ ꯐꯝꯃꯁꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯐꯝꯃꯤ ꯇꯟꯖꯥ ꯏꯆꯥ ꯆꯥꯗꯈꯩ ꯇꯣꯂꯦꯟꯅ ꯋꯥꯔꯤ ꯁꯥꯔꯛꯏ ꯊꯥꯖꯒꯤ ꯈꯪꯅꯕꯒ ꯂꯩꯕꯤꯕ꯭ꯔꯣ ꯂꯩꯇꯦꯗ ꯀꯩꯅꯣ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯂꯧꯊꯣꯛꯄ ꯂꯥꯛꯂꯒ ꯈꯪꯅꯕ ꯅꯨꯄꯥꯒ ꯑꯃ ꯍꯪꯉꯛꯏꯁꯤꯅ ꯑꯍꯣ ꯂꯩꯕꯨ ꯂꯩꯇ꯭ꯔꯗꯤ ꯌꯥꯝ ꯐꯔꯦ ꯑꯩꯗꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯂꯩꯇꯕꯁꯤꯅ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯗꯣ ꯑꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯖꯗ꯭ꯔꯦ ꯉꯁꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯍꯌꯦꯡꯗꯣ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯑꯩꯗꯤ ꯉꯁꯤ ꯅꯪꯕꯨ ꯎꯕꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯆꯗꯦ ꯇꯟꯖꯥ ꯏꯀꯥꯏ ꯀꯥꯏꯅ ꯀꯨꯁꯨꯝꯁꯨ ꯄꯨꯡꯇꯣꯟ ꯄꯥꯏꯔꯒ ꯆꯦꯜꯂꯛꯏ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯂꯒ ꯄꯨꯡꯇꯣꯟꯗꯨ ꯊꯥꯖꯗ ꯄꯤꯔꯛꯏ ꯇꯣꯂꯦꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯄꯨꯡꯇꯣꯟꯗꯨ ꯆꯤꯛꯇꯨꯅ ꯆꯥꯏ ꯆꯥꯅꯤꯡꯕ ꯃꯈꯩ ꯆꯥꯕꯤꯔꯣ ꯑꯗꯨꯒ ꯑꯣꯛꯂꯦ ꯍꯥꯏꯕ ꯀꯥꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯔꯦꯝꯕꯗꯣ ꯑꯩꯅ ꯊꯥꯗꯣꯛꯎꯗꯣꯏꯅꯤ ꯑꯗꯣ ꯇꯥ ꯇꯣꯂꯦꯟ ꯑꯩꯒꯤꯒ ꯃꯥꯒ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤꯗꯤ ꯉꯥꯅꯨ ꯃꯨꯟꯗꯕꯗꯣ ꯍꯤꯡꯆꯥꯕꯤꯗꯧꯅ ꯁꯥꯏꯌꯦꯅ ꯍꯥꯏꯌꯦ ꯊꯥꯖꯒꯤꯅ ꯋꯥꯈꯜ ꯇꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯑꯁꯨꯝꯅ ꯍꯦꯛ ꯃꯥꯟꯅꯗꯕꯁꯨ ꯌꯥꯎꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯊꯪꯅꯕ ꯈꯨꯟꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯃꯤꯌꯥꯝ ꯆꯪꯅ ꯐꯥꯅꯔ ꯐꯥꯎ ꯌꯥꯗ꯭ꯔꯤꯕꯅꯤ ꯆꯥꯅꯤꯡꯕꯗꯣ ꯄꯤꯖꯔ ꯐꯥꯎ ꯑꯣꯛꯇꯦꯅ ꯍꯟꯖꯟ ꯂꯩꯕ ꯆꯦꯜꯂꯤꯕꯅꯤ ꯑꯅꯝ ꯀꯟꯕ ꯁꯥꯊꯤꯕ ꯌꯥꯝ ꯊꯦꯡꯅꯔꯛꯏꯗ ꯑꯩꯈꯣꯏꯗꯤ ꯍꯛꯆꯥꯡ ꯁꯣꯟꯕꯅꯤꯅ ꯁꯨꯝꯕꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯀꯩꯀꯩꯗꯤ ꯇꯧꯕ ꯌꯥꯏ ꯖꯟꯇ꯭ꯔ ꯑꯃ ꯁꯦꯝꯂꯒ ꯁꯤꯕꯗ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯗꯨꯒ ꯂꯝꯕꯤꯗ ꯀꯩꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡꯂꯒꯁꯨ ꯍꯥꯟꯅ ꯈꯔ ꯊꯥꯗꯣꯛꯄꯤꯕ ꯆꯥꯗ꯭ꯔꯤꯀꯥꯟꯗ ꯊꯥꯗꯣꯛꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯃꯐꯝ ꯑꯃꯗ ꯆꯥꯕꯕꯨ ꯑꯣꯏꯒꯦꯔꯥ ꯂꯝꯕꯤꯗꯕꯨ ꯆꯥꯕ ꯑꯣꯏꯒꯦꯔꯥ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩ ꯈꯖꯤꯛ ꯊꯥꯗꯣꯛꯑꯒ ꯂꯣꯏꯔꯦ ꯆꯥꯕ ꯂꯣꯏꯔꯦ ꯑꯣꯏ ꯇꯣꯂꯦꯟꯅ ꯑꯔꯦꯝꯕꯗꯨ ꯄꯨꯗꯨꯅ ꯊꯣꯡꯒꯥꯟꯗ ꯊꯥꯗꯣꯛꯂꯨꯔꯦ ꯊꯥꯖꯅ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯨꯔꯒ ꯀꯠꯂꯤ ꯇꯣꯂꯦꯟꯁꯨ ꯂꯧꯗ ꯌꯥꯗꯕꯅꯤꯅ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯤ ꯃꯃꯤꯠꯇꯨꯅ ꯊꯥꯖꯗ ꯌꯦꯡꯂꯒ ꯇꯞꯂꯞꯅ ꯍꯌꯦꯡ ꯀꯥꯎꯒꯅꯨ ꯑꯩ ꯉꯥꯏꯔꯝꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯀꯨꯁꯨꯝꯗꯤ ꯉꯛꯅ ꯇꯣꯂꯦꯟꯗ ꯌꯦꯡꯂꯒ ꯊꯥꯖꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯊꯥꯖꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯍꯦ ꯅꯨꯄꯤ ꯀꯩꯅꯣ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤꯗꯨꯕꯣ ꯅꯣꯏ ꯑꯩꯅ ꯄꯨꯡꯇꯣꯟ ꯍꯦꯛꯄ ꯆꯠꯂꯤꯉꯩꯗ ꯀꯔꯤ ꯑꯣꯛꯇꯕ ꯊꯕꯛ ꯇꯧꯏ ꯍꯥ ꯁꯦꯡꯅ ꯍꯥꯏꯌꯣ ꯀꯩ ꯇꯧꯒꯦꯕ ꯑꯁ ꯑꯗꯨꯝꯕ ꯀꯩꯁꯨꯝ ꯇꯧꯗꯦꯕ ꯃꯤ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯍꯪꯂꯛꯑꯦ ꯈꯪꯉꯕ ꯑꯩꯅ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯍꯌꯦꯡ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯉꯥꯏꯔꯝꯒꯦ ꯋꯥꯔꯤ ꯁꯥꯁꯦꯅ ꯍꯥꯏꯔꯤꯕ ꯃꯔꯨꯞ ꯐꯥꯎꯔꯤꯅꯤ ꯅꯪꯗꯤ ꯅꯪꯒꯤ ꯍꯤꯡꯆꯥꯕꯤ ꯈꯨꯖꯪ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯗꯣ ꯇꯧꯁꯤꯟꯅꯕꯗꯤ ꯅꯠꯇꯦꯀꯣ ꯀꯥꯏꯗꯤ ꯇꯧꯁꯤꯟꯅꯕꯅꯣ ꯑꯩꯗꯤ ꯁꯤꯔꯦꯅ ꯈꯜꯂꯨꯔꯕꯅꯦ ꯅꯪꯒ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩꯅꯦ ꯉꯁꯥꯏꯅ ꯁꯤꯈ꯭ꯔꯅꯤ ꯅꯪꯁꯨ ꯃꯥꯏꯕ ꯀꯧꯕ ꯆꯠꯂꯤꯅꯤꯅ ꯁꯨꯡꯍꯟ ꯍꯜꯂꯛꯇꯦ ꯀꯣꯟꯅ ꯈꯞ ꯆꯤꯡꯉꯀꯥꯟꯗꯅꯤ ꯂꯥꯛꯏꯗꯣ ꯑꯩꯁꯨꯅꯦ ꯇꯥ ꯇꯣꯂꯦꯟ ꯍꯣꯏꯗ ꯆꯠꯇꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯦ ꯃꯃꯥꯡꯗ ꯑꯩꯒꯤ ꯐꯤꯕꯝꯗꯨꯗ ꯏꯀꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯤꯅꯨꯕꯝ ꯂꯩꯕꯗꯣ ꯃꯣꯏꯗ ꯍꯥꯟꯅ ꯆꯪꯉꯨꯔꯦ ꯃꯥꯁꯨ ꯁꯤꯗꯧꯔ ꯃꯥꯜꯂꯦ ꯃꯧꯅꯥꯎ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯊꯣꯛꯂꯒꯅꯦ ꯐꯝ ꯁꯦꯟꯅꯔ ꯂꯩꯔꯦꯅ ꯍꯥꯏꯖꯤꯜꯂꯛꯑꯦ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯈꯨꯟꯖꯤꯟ ꯇꯥꯅ ꯀꯟꯅ ꯆꯦꯜꯂ ꯀꯧꯔꯨꯕꯅꯦ ꯁꯣꯔꯒꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯣꯟꯕꯅꯤ ꯈꯪꯉꯕ ꯑꯍꯣꯏꯁꯦ ꯅꯪꯅꯁꯨ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯋꯥꯕꯤꯔꯦ ꯍꯣꯔꯦꯟ ꯄꯥꯕ ꯂꯥꯛꯂꯒ ꯅꯪꯅ ꯆꯥꯁꯦ ꯍꯥꯏꯔꯝꯕ ꯉꯥꯅꯨꯗꯣ ꯊꯣꯡꯉꯒ ꯆꯥꯔꯁꯦ ꯍꯟꯗꯛꯇꯩꯗꯤ ꯍꯤꯡꯆꯥꯕꯤ ꯆꯪꯍꯜꯂꯔꯣꯏꯁꯤꯀꯣ ꯌꯥꯝ ꯋꯥꯏ ꯑꯩ ꯆꯥꯗ꯭ꯔꯤꯉꯩ ꯐꯖꯅ ꯊꯥꯗꯣꯛꯑꯁꯤ ꯑꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯉꯥꯅꯨꯗꯣ ꯂꯩꯔꯨꯔꯁꯦ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯂꯩꯕꯅꯦ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨꯒ ꯆꯠꯂꯁꯤ ꯑꯩꯉꯣꯟꯗ ꯁꯦꯜ ꯂꯩꯌꯦ ꯁꯤꯒ ꯇꯧꯔꯒ ꯂꯩꯔꯨꯔꯁꯦ ꯉꯁꯤꯗꯤ ꯉꯥꯅꯨ ꯃꯨꯟꯅ ꯊꯣꯡꯕ ꯆꯥꯕ ꯐꯪꯂꯅꯤꯀꯣ ꯈꯜꯂꯨꯕꯗ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤ ꯇꯥꯆꯧꯅ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯆꯪꯕꯗ ꯆꯥꯈꯤꯕ ꯉꯥꯅꯨꯗꯨꯒꯤ ꯁꯦꯜꯁꯨ ꯑꯩꯅ ꯄꯤꯍꯜꯂꯤꯅꯤ ꯈꯪꯉꯕ ꯃꯍꯥꯎꯁꯨ ꯀꯩꯝ ꯈꯪꯈꯤꯗꯕꯗꯨꯗ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯉꯕ ꯑꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯗꯧꯔꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯉꯥꯅꯨ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯒ ꯁꯅꯥꯌꯥꯏꯒ ꯀꯨꯁꯨꯝꯒꯤ ꯃꯄꯥ ꯃꯃꯥꯒꯒꯤ ꯍꯦꯟꯖꯥꯡ ꯊꯤꯜꯂꯨꯔꯒ ꯃꯈꯣꯏ ꯆꯥꯛꯈꯨꯝꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯄꯥꯕ ꯍꯥꯎꯇ꯭ꯔꯥ ꯉꯁꯥꯏ ꯊꯥꯖꯤꯁꯦ ꯍꯤꯡꯆꯥꯕꯤ ꯆꯪꯗꯅ ꯁꯤꯔꯝꯗꯧꯔꯦ ꯑꯗꯨꯗ ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯄꯒꯤ ꯃꯥꯅ ꯊꯣꯡꯉꯤꯅꯦ ꯍꯥ
Ibema nangbu kusumna haisi sumnabrane. Aidi naha nongma nakhoi anina saase haibadu chari boiningi. Isadi kusum tawdrabo. Hoi, kaisum tawdre. Kusumga la'amdradi ai siramani. Kusumna koisen chenbiraga amaiba kaurini. Adusune khangaba khonjengi pakhangdo madi hingzabi changba lokthokpada thazu puna pukhragi khali male. Korino ne kusumna na haidubo. Aidi wakhal ama tadre. Baba, masigi angawbisina haibase tarun. Madi sumai dum ngangja leirabani. Thazana kusumda khuning na halli. Karigi hairino haibagumna. Mamiti lauthokhlaga ingi tawi. Kusumdi mariga tingthoklaga thausadana chaktu chai. Asumna harau harau chaktu chabu soloisenkri. Thabak loisinba loiraga mangon thangsit langduna phammi. Kusum su mayumda hanre. Thaza hoida le. Ahing sima haukre. Kusum su haugatlaga mayumda chakre. Thaza su imungi thabak singdu loisilaga chak thongnaba sem sari. Ngasidi mapasu thabak chatlamde. Ayuk nganta khoijaidu pairaga khoi chupa thokhibadu thazana chak yaithaba adawai mapada halai. Ibema sesi. Nga si gaito. Nga bu phanyam leramine. Kaino, aya. Kaino si mayam se khoida leiro baba. Hoine. Maningi khongbandu dagini. Nahan kei mayam lerambajani adai su leramkhini. Sumaina thabak lepa kanda khara khara khoi chubladi adum phagani na khali. Ukabi ka si phana chawbani. Chawe yamna. Sigi asawba se lauraga morok mepada haplase. Kobi mana samthong ama thonga charse baba. Yai. Ipagidi yada yaida. Isana hauni khanbado hita thongjil. Chak toklaga thaza thabak loisilaga ngaiha pothai. Kusumna irang langkhai changlakpada thazagi kado pumnin nilli. Kaino hojiphaw loisilamdrisina. Ngasi natronai unani wari sase na hairamido. Loisilo thengkhrani e. Aidi ngaiha hipki tawringai sida. As yari he purano. Nang hipingai da somda mina ngai leiramadi kamai tawdiba. Loisalo. Ngasidi nangi nupa unadoini khangaba. Adusu masak phajaba amaiba pakhangdo. Ado aingondaga hena nungsirini kaina aise wakhal hongkidanaba mahiga tawsiladi kamai tawdiba. Challoda adumbadi kaisum tawroi. Thabak tawbada niyom chumna tawbagi natro. Mafam kay adagi mabu kawba laise. Nungsidro. Amaromdadi ma leibagi ngasi nangso isu hingini. Aduna satloisalo. Hoi se loisange. Yamnaga kerege jamna dum kerege. Sungke kedabuna bu hena phajai nangdi. Ado nupa unaduni na khitang di kesalo. Hena phajanaba. Anidu koilang langduna phiron loisilaga tholei thaja sumapada hairamduna tholei. Sumla pada khongi lampak leibadu yausilakle lampaki sidaida tolendo phamduna leirami. Kusumdi sathoklaga lehore. Thajana tamna changlaklaga tolengi nakanda phamthare. Aidi lakloidra khaluri. Kaigi laoiduna haise. Ngarang adu phajana ngairamge tholo na hairamadaba. Kana khangni. Talline kaina amuk tholoktabaso. Ado haujiki thonglaklaga nanakta phamlasidi. Hoi, haujikpudi inakta phamme. Thaja. Ai wam khangi. Nang sinadi khum. Aina amai boy base nang hainadabra. Pamdabra. Adugide kaisu khanma leitida. Ta tolena amai bo oirambagi natro. Aina ngasi kaisu tawduna nanakta phamise. Aingonda adugumba wakhan kaisu khanba leiti. Nangi paukhomsina ai peli. Aikhoi mana haibadadi aise nupi phangoi. Maiba sinfam thadona toina dum hai. Aduna sum hangbani. Ado mayamna haijilaga nangai bu thadolaga topa nupada mu chakhidoiraba. Kaisum chatloye. Aingonda haijinbinaba misu leite. Aduga mina haibada loganba misu aidi nate. Aduna kaisum khangano. Ta tolendom thamoi sengbiyo. Aingonda thajanaba tawraga atopa nupi lawkhradi aidi yam sauni. Adumbadi kaisum tawrida. Ai adugumba minate. Ai bu thajo. Aina atopa malona koiramaso nang kaisum nungairoi. Nangna tawramaso ai nungairoi. Aduna aise adumba tawroiba. Anidu nungaina wari sanari. Kusumna paktharaga anidugi manak waida u macha macha hawdugi manakta changlei. Ani se kari wari bu sari jano. Nokminna dana ka tawise. Yana khraba jalo. Hoi ma, lin nei. Aise lin. Kusumgi makhong mayaduda mong hada tapna jasariba linduda khanglaga kusumdu thajaga tolengagi manakta sinsilei. Thajagi tampakta ka khalatuna phamduna leikre. Tolen sum matawduda khangpre khanglaga khajik lapthokna lei. Kusum kaidorage nangba swaida kamai yore ino aswaida lehaudaine. Ai amda kumthagese. Aido selase na haiba lakpa. Aduda sumaina chumna laadi
ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯌꯧꯈ꯭ꯔꯅꯤꯅ ꯁꯣꯝꯗꯒꯤ ꯈꯤꯇꯪ ꯀꯣꯏꯔꯒ ꯎ ꯃꯆꯥ ꯍꯧꯕꯔꯣꯝꯁꯤꯗ ꯂꯥꯛꯄ ꯑꯗꯨꯗ ꯂꯤꯟ ꯊꯦꯡꯅꯗꯅ ꯈꯪꯉꯤꯕ ꯀꯨꯁꯨꯝ ꯏꯕꯦꯝꯃ ꯅꯪꯁꯨ ꯃꯊꯣꯡꯗꯤ ꯀꯌꯥ ꯆꯥꯗ꯭ꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯤꯁꯦ ꯁꯤꯒ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦ ꯃꯊꯪꯗꯤ ꯑꯩ ꯃꯤꯍꯨꯟ ꯄꯥꯏꯊꯣꯛꯈꯤꯗꯅ ꯊꯋꯥꯏ ꯊꯥꯕ ꯁꯣꯏꯔꯣꯏ ꯑꯃꯥꯏꯕꯅꯕꯨ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯀꯟꯕ ꯍꯧꯅꯕ꯭ꯔꯍꯦ ꯊꯥꯖ ꯃꯥꯒꯤꯁꯦ ꯄꯛꯏꯕ꯭ꯔꯕ ꯅꯪꯒꯤ ꯃꯥꯡꯁꯤꯗ ꯌꯥꯝ ꯀꯤꯁꯤꯟꯅꯕꯒ ꯁꯥꯔꯤꯅꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯂꯥꯏꯃꯛꯇꯤ ꯅꯠꯇꯦꯀꯣ ꯃꯥꯏꯕꯁꯨ ꯀꯤꯕ ꯐꯥꯎꯕꯅꯦ ꯇꯥ ꯇꯣꯂꯦꯟ ꯑꯩꯁꯨ ꯆꯪꯅꯕ ꯇꯧꯔꯒꯦ ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯣ ꯌꯥꯝ ꯇꯣꯏꯅ ꯎꯅꯕ ꯐꯪꯒꯗꯧ ꯃꯥꯟꯗꯦ ꯑꯩꯁꯨ ꯊꯕꯛ ꯈꯔꯗꯤ ꯆꯤꯟꯅꯤ ꯑꯗꯨꯅ ꯏꯃꯥ ꯄꯥꯕ ꯑꯣꯏꯅ ꯊꯥꯔꯛꯑꯒꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯒ ꯊꯝꯕꯗꯨꯅ ꯐꯔꯦ ꯑꯩꯒꯤ ꯁꯤꯟꯐꯝꯁꯤꯒ ꯅꯪꯁꯨ ꯇꯣꯏꯅ ꯎꯅꯕ ꯐꯪꯉꯣꯏ ꯑꯗꯨꯅ ꯌꯨꯝꯗ ꯊꯝꯕꯅ ꯐꯔꯦ ꯑꯁꯤꯕꯨ ꯃꯤꯒꯤ ꯃꯥꯡꯁꯤꯗ ꯍꯦꯛꯇ ꯍꯥꯏꯌꯦ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯊꯥꯖ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯑꯃꯥꯏꯕ ꯄꯥꯈꯪꯁꯦ ꯈꯔ ꯈꯔꯗꯒꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ ꯇꯥ ꯇꯣꯂꯦꯟ ꯏꯃꯥꯟꯅꯕꯤꯁꯦ ꯊꯨꯅ ꯍꯣꯡꯕ ꯌꯥꯔꯣꯏꯀꯣ ꯃꯤ ꯑꯩ ꯅꯨꯄꯥ ꯐꯪꯗ꯭ꯔꯤ ꯏꯕꯥꯅꯤ ꯈꯔ ꯀꯨꯏꯅ ꯄꯨꯟꯈꯤꯒꯦ ꯅꯪꯒ ꯄꯤꯛꯏꯀꯥꯟꯗꯒꯤ ꯄꯨꯜꯂꯗꯨꯗꯤ ꯑꯩꯒ ꯑꯃꯨꯛ ꯄꯨꯜꯂꯒꯦ ꯌꯥꯔꯤ ꯃꯤ ꯇꯥ ꯇꯣꯂꯦꯟ ꯅꯪꯁꯨ ꯃꯑꯣꯡ ꯃꯥꯟꯗꯅ ꯀꯔꯟ ꯌꯥꯝ ꯇꯧꯔꯅꯨ ꯆꯠꯂꯒꯦ ꯌꯨꯝꯗ ꯍꯜꯂꯣ ꯏꯃꯥ ꯄꯥꯕꯗꯣ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯊꯥꯕꯤꯔꯛꯑꯣ ꯑꯩꯁꯨ ꯄꯥꯕꯗ ꯋꯥꯔꯤ ꯁꯥꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯁꯨꯝꯒꯤ ꯃꯈꯨꯠꯇ ꯆꯤꯡꯂꯒ ꯆꯠꯈ꯭ꯔꯦ ꯀꯨꯁꯨꯝꯗꯤ ꯊꯥꯖꯗꯕꯒꯤ ꯃꯊꯕꯥꯛꯀ ꯌꯩꯔꯒ ꯊꯥꯖꯗ ꯌꯦꯡꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤ ꯇꯣꯂꯦꯟꯁꯨ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯊꯥꯖꯗꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯊꯦꯡꯅꯈꯤꯕ ꯃꯤꯑꯣꯏꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯁꯦꯝꯈꯤꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯄꯨꯟꯁꯤꯗ ꯊꯥꯖꯗꯕ ꯀꯌꯥꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅ ꯇꯣꯂꯦꯟ ꯑꯃꯗꯤ ꯊꯥꯖꯒꯤꯁꯨ ꯊꯥꯖꯗꯅ ꯊꯦꯡꯅꯈꯤꯕꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯕꯅꯤ ꯅꯈꯣꯏ ꯑꯩꯒꯤ ꯂꯥꯏꯕꯛꯇꯁꯨ ꯑꯁꯨꯝꯅ ꯂꯥꯏꯕꯛ ꯐꯕ ꯊꯥꯖꯗꯕ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ ꯍꯥꯏꯅ ꯅꯤꯖꯁꯤ ꯃꯥꯏ ꯄꯥꯛꯄ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯑꯃꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯊꯥꯖꯗꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯨ ꯑꯣꯏꯔꯁꯅꯨ